Koleria patata खाओ कोलेरिया पता कोलेरिया हाँ दोगा काय को पता अगर वो इतने रात्रि आएंगे उन्हें सीखो हाँ रात्रि आए तो हम तो आए वो छोटा हाँ अभी चावल ना दाल उसका तकिया तुम्हारे गोले लगा लाइव nga tang thage chinaw mayam video su thagat de thabak se sum khara khara kan manina aduna live nga tang thage thank you live ta lakpi bai tamak like su to bi me han ngai tan thagat pu phang dok chari chinaw mayam hoji hoji se mayam aina su Facebook ta sum thagat chai YouTube ta thagat chai ko manem ga mau ga khana bagi se yamna kaino tawre na thagat pane ba ko da hoji ama boy su hoji ki tawnari ba matawmong se yamna sensitive oiba matawmong ni kamaina oiriba adudi khangdare ado thodok to yamna nuaitaba thodok ni ko dugi matang da wari di haijaba nate adubu live se ngatang thajage ko mi kra yama kanda wafam khaje tang thamjage hoji ki yamna achoba problem ni ngarang maksu engonda phone ama tawrei phone tawrakpasina adusu sum asmaina haibadiri yamna nuaitaba yum palaba mau nupina mayim thado atopa nipaga chen hibagi ni ko dusu phone tawrei asmaina problem se yamna thoe hujiki matam se ga ko ase yengjalura di na ko mi se khaje tang yamaki sanoi chanaw maya mi se khatang yamaga ayu apung khaje tang thamjage ni hoji live cha thab ta ngai bani na chanaw lakpa nga tang ngai jage ko chinaw ha ba ga live nga tang thajage hojiki tawnari ba mataw mong se matang ro apung khaje tang thamjage ai mo da su phone su yamna lai aduga ngarang phone to bira pa ama su lai khrabani ko ado asung mai gi matang se ga police ta hairo matamda police na su case to lobby de ai wafam su thamai ko yang wana ngarang phone tawrak pa do ando ai sum hojik bazar da thabak tholak pani aba bazar thabak tholak pa do hojik ngatang live khaje tang thage na live se aina thaja bani aba ko ai nga thabak su wali bazar siga aduna live se nga tharaga wari khatang haige na live jarakpani hojikan tawriba matawmong se ko imung manung yumthong khudingi haigadra kari haideba manemga mauga khanaba deidi kainoga mawa mapur oibaga magi nupiga khanaba se problem se yamna yamjhalai chinaw mayam aduna hojik kari tawni haibado adu koi khanasi kari tawsige haibado ko ahamada haijagadabadi ko takchabadi nachade akoigi lining haibadi maitai lining chatpa amadi gaura lining chatpa sigi su yamna chawa problem ama oiba dumaina asum phangna basu yauri ko maitai lining da leiba deidi somdana gaura da leiba ko aduga yum palabegi matungdadi akhoi ni somda maitai lining da leire yum panai matungda gaura gi yum da yum pale adu oragadi adu su adjust to khara matam pi bagi darkar tai ko akhoi haurak padagi I dagi changai ba akhoi gi lining laison do khudak ta hongdok ko ngam de ba ko aduga maitai ama oina leiragadi maitai lining laison dagi ahen mari kai su leite ko isagi laing thau khoramba leimeren khoramba aduga apokpa khoi phunga lairu imoinu haina leibra ko
ꯂꯥꯏꯔꯨ ꯍꯥꯏꯕꯁꯦ ꯐꯨꯡꯒꯥ ꯂꯥꯏꯔꯨ ꯍꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯂꯥꯏꯅꯦꯅ ꯂꯥꯏꯔꯨ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯈꯪꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯝ ꯏꯄꯥ ꯏꯄꯨ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯇꯥꯛꯄꯤꯔꯝꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯂꯥꯏꯔꯨ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯂꯥꯏꯅꯤ ꯑꯗꯨꯅ ꯂꯥꯏꯔꯨ ꯍꯥꯏꯕꯅꯦꯅ ꯁꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯌꯥꯝꯅ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯂꯩꯇ ꯂꯥꯏꯔꯕꯗꯒꯤꯁꯨ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯃꯌꯥꯝ ꯑꯣꯏꯕ ꯌꯥꯎꯔꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯩꯇꯕ ꯌꯥꯎꯔꯒꯁꯨ ꯂꯩꯇꯕ ꯂꯥꯏꯔꯕ ꯂꯩꯔꯒꯁꯨꯀꯣ ꯂꯩꯇ ꯂꯥꯏꯔꯕ ꯍꯥꯏꯕꯗꯤ ꯂꯩꯇꯕꯁꯦ ꯃꯈꯜ ꯌꯥꯝꯅ ꯌꯥꯝꯃꯦꯀꯣ ꯑꯩꯈꯣꯏ ꯁꯦꯟꯖꯥꯎ ꯄꯥꯏꯗꯕ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨꯀꯣ ꯁꯦꯟꯗꯣ ꯂꯤꯛꯅ ꯇꯥꯟꯖꯜꯂꯛꯑꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯅ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧꯅꯔꯒ ꯆꯠꯅꯕ ꯏꯃꯨꯡꯁꯨ ꯂꯩꯀꯣ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯒ ꯁꯦꯟ ꯃꯌꯥꯝ ꯇꯥꯟꯖꯜꯂꯛꯑꯒꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯅ ꯍꯥꯏꯕꯗ ꯑꯃꯅ ꯇꯥꯗꯕ ꯑꯩꯅ ꯁꯦꯟ ꯇꯥꯟꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕꯒꯤ ꯃꯇꯧ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯏꯁꯨ ꯑꯣꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯑꯗꯨꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗ ꯑꯍꯥꯟꯕꯗ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤꯕꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗ ꯑꯍꯥꯟꯕꯗꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯈꯖꯤꯛꯇꯪ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯂꯥꯏꯐ ꯁꯤꯌꯥꯔ ꯈꯔ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯖꯤꯛꯇꯪ ꯊꯝꯖꯒꯦ ꯂꯥꯏꯐ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯥꯏꯐꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯥꯏꯐꯁꯦ ꯈꯖꯤꯛꯇꯪ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯐ ꯈꯖꯤꯛꯇꯪ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯉꯔꯥꯡꯁꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃ ꯇꯧꯔꯛꯏ ꯃꯧ ꯅꯨꯄꯤ ꯑꯃ ꯆꯦꯟꯈꯔꯦ ꯍꯥꯏꯅꯀꯣ ꯃꯥꯏ ꯃꯆꯥꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒ ꯉꯁꯥꯏꯒꯤ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯃꯥꯒꯤ ꯅꯤꯄꯥꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯗꯒꯤ ꯆꯦꯟꯕꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯅꯤꯄꯥꯅꯕꯨ ꯁꯣꯏꯕ꯭ꯔꯥ ꯅꯨꯄꯤꯅꯕꯨ ꯁꯣꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯆꯞ ꯆꯥꯕꯤ ꯈꯪꯗꯦꯀꯣ ꯑꯍꯥꯟꯕꯗ ꯍꯥꯏꯒꯗꯕꯗꯤ ꯃꯦꯆ꯭ꯌꯨꯔ ꯑꯣꯏꯕꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯒꯗꯤꯀꯣ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯟꯅꯗꯤ ꯌꯦꯡꯉꯨ ꯌꯨꯝ ꯄꯥꯜꯂꯒ ꯈꯥꯏꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯝꯃꯦꯕꯀꯣ ꯏꯁ ꯃꯥꯗꯤ ꯈꯥꯏꯅꯔꯒ ꯍꯜꯂꯛꯑꯦ ꯍꯥꯏꯅꯤ ꯈꯥꯏꯅꯕ ꯑꯩꯁꯦ ꯌꯥꯝꯅ ꯀꯤꯅ ꯂꯨꯅ ꯈꯜꯂꯝꯃꯦꯕ ꯑꯗꯣ ꯈꯪꯗꯦ ꯍꯧꯖꯤꯛꯁꯦ ꯃꯑꯣꯡ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯈꯥꯏꯅꯕ ꯑꯗꯩꯗꯤ ꯑꯃ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯃꯧꯗꯨꯃꯅ ꯌꯨꯝꯗꯣ ꯄꯨꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯄ ꯁꯦꯀ꯭ꯔꯤꯐꯥꯏꯁꯇꯣ ꯈꯖꯤꯛꯇꯪ ꯋꯥꯠꯂꯛꯑꯕ ꯈꯪꯗꯦꯀꯣ ꯃꯧ ꯈꯨꯗꯤꯡꯃꯛ ꯅꯠꯇꯦꯀꯣ ꯃꯧ ꯈꯨꯗꯤꯡꯃꯛ ꯅꯠꯇꯦ ꯑꯁꯤꯒ ꯇꯟꯖꯥꯁꯤꯁꯨ ꯍꯥꯏꯖꯒꯦ ꯀꯩꯅꯣ ꯑꯁꯤꯗ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯑꯃ ꯃꯧ ꯄꯜꯂꯦ ꯀꯥꯏꯅ ꯑꯃꯨꯛ ꯋꯥꯔꯧ ꯈꯣꯠꯂꯧꯕ ꯇꯧꯕꯤꯔꯛꯀꯅꯨ ꯃꯧ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯖꯕ ꯅꯠꯆꯗꯦꯀꯣ ꯃꯧ ꯈꯔ ꯂꯩꯔꯦꯕ ꯃꯧ ꯑꯃꯅꯤꯈꯛ ꯂꯩꯔꯒ ꯃꯧ ꯄꯨꯝꯅꯃꯛ ꯆꯦꯟꯊꯕ ꯑꯗꯨꯒ ꯐꯤꯖꯣꯜ ꯀꯥꯝꯕ ꯈꯣꯠꯄꯒꯤꯁꯨ ꯃꯌꯥꯝ ꯑꯃꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯏꯀꯣ ꯐꯤ ꯀꯥꯝꯕ ꯈꯣꯠꯄ ꯑꯗꯨꯁꯨ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯗꯨꯝꯕꯩ ꯃꯇꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕꯁꯨ ꯇꯜꯂꯦ ꯉꯥꯡꯕꯁꯨ ꯇꯜꯂꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯧꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯕꯁꯦꯀꯣ ꯃꯧ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕ ꯅꯠꯇꯦ ꯃꯧ ꯈꯔ ꯂꯩꯔꯤ ꯃꯧ ꯈꯔꯁꯤꯅ ꯃꯧ ꯄꯨꯝꯅꯃꯛꯄꯨ ꯆꯦꯟꯊꯍꯟꯕꯒꯤ ꯃꯇꯧ ꯃꯑꯣꯡꯗ ꯇꯧꯕꯁꯦ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯃꯧ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯕꯖꯥꯔꯗ ꯅꯣꯡꯃꯒꯤ ꯋꯥꯅ ꯐꯝꯃꯀꯣ ꯃꯥꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯅꯥꯕꯗꯣ ꯑꯗꯨ ꯂꯥꯏꯌꯦꯡꯉꯤ ꯃꯥꯒꯤ ꯃꯥꯒꯤ ꯃꯆꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯍꯣꯠꯅꯩ ꯑꯗꯨꯃꯥꯏꯅ ꯃꯧ ꯑꯐ ꯑꯐꯕ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯆꯔꯥ ꯅꯥꯝꯃ ꯍꯦꯜꯂꯒꯁꯨꯀꯣ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯒꯤ ꯌꯨꯝ ꯁꯦꯝꯅꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯇꯧꯔꯤꯀꯣ ꯃꯧ ꯌꯥꯝꯅ ꯂꯩ ꯁꯤꯗ ꯌꯥꯝ ꯂꯥꯡꯉꯦ ꯑꯩ ꯑꯁꯣꯝꯗ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯀꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯛꯇꯪ ꯂꯥꯏꯟꯗ ꯂꯩꯔꯨ ꯌꯥꯝꯅ ꯂꯥꯡꯕꯅꯤꯅ ꯑꯩ ꯁꯣꯝꯗ ꯆꯠꯀꯦ ꯑꯩꯁꯦ ꯁꯣꯝꯗ ꯃꯤ ꯑꯃ ꯉꯥꯏꯕꯅꯦꯕꯀꯣ ꯃꯤ ꯑꯃ ꯉꯥꯏꯕꯅꯤ ꯑꯗꯣ ꯑꯩ ꯁꯣꯝꯗ ꯆꯠꯀꯦ ꯌꯥꯝꯅ ꯂꯥꯡꯉꯦ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯌꯥꯝ ꯂꯥꯡꯉꯕꯅꯤꯅ ꯑꯩ ꯁꯣꯝꯗ ꯆꯠꯂꯒ ꯂꯥꯏꯐꯇꯣ ꯊꯥꯖꯔꯛꯀꯦ ꯍꯥꯏꯖꯔꯛꯀꯦ ꯁꯨꯝ ꯂꯥꯏꯟꯗ ꯁꯨꯝ ꯂꯩꯕꯤꯌꯨ ꯌꯥꯝ ꯂꯥꯡꯉꯤ ꯑꯩ ꯂꯥꯛꯀꯦ ꯀꯣꯕꯤ ꯀꯥꯗꯤ ꯍꯣꯡꯉꯦ ꯁꯤꯒꯗꯤ ꯀꯣꯕꯤ ꯊꯝꯆꯦꯠꯁꯦ ꯀꯤꯂꯣꯗ ꯂꯨꯄꯥ 20ꯇꯅꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯔꯥꯖꯃꯥ ꯀꯤꯂꯣꯗ ꯂꯨꯄꯥ 100ꯇꯅꯤ ꯔꯥꯖꯃꯥ ꯑꯇꯦꯛꯄꯁꯦ ꯑꯗꯨꯗꯤ ꯍꯣꯡꯕꯅ ꯂꯣꯏꯔꯦ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯦ ꯂꯩꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯀꯤꯂꯨ ꯍꯥꯏꯁꯦ ꯑꯁꯨꯃꯥꯏꯅ ꯀꯣꯕꯤ ꯐꯖ ꯐꯖꯕꯁꯦ 3-4 ꯆꯟꯗꯣꯏꯅꯤ ꯀꯤꯂꯨ ꯑꯃꯗ ꯑꯗꯣ ꯑꯩ ꯂꯥꯏꯐꯁꯦ ꯁꯣꯝꯗ ꯁꯥꯟꯅꯧꯁꯤ ꯁꯤꯒ ꯌꯥꯝꯅ ꯂꯥꯡꯉꯕꯅꯤꯅ ꯁꯥꯟꯅꯧꯒꯦ ꯇꯧꯏꯁꯦ ꯌꯦꯡꯉꯨ ꯁꯔꯛꯁꯤꯒꯁꯦ ꯌꯦꯡꯉꯨ ꯅꯠꯇꯦꯅꯦ ꯑꯃꯅ ꯒꯧꯅ ꯆꯠꯂꯤ ꯃꯤꯁꯤꯒ ꯀꯅꯥꯗ ꯑꯣ ꯑꯗꯨꯒꯩꯗꯤ ꯑꯩ ꯂꯥꯏꯐꯁꯦ ꯁꯤꯒꯁꯦ ꯌꯥꯝ ꯂꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯃꯅꯨꯡ ꯂꯣꯝꯗ ꯂꯥꯏꯐꯁꯦ ꯊꯥꯔꯨꯒꯦ ꯁꯤꯒ ꯌꯥꯝ ꯂꯥꯡꯉꯤ
Mama loisalabo. Loisale. Gopal. Balo. পয়সা দিবা কালকে ঠিক আছে হজিকান তৌইছে চাহি নৌনা yum পানজলনি দুগাগিদি চাহি নৌনা yum পালাসু জ্ঞান তাবা ওয়াখাল তাবা খরাসু লাইকো ওয়াখাল তাদাবা খরা मा লাইবসিনি যে জাম ওয়ারি যে হনাবদা aduri hotnaba jam wari base adaidi takpi bada illadi phai ko khangde na takpi bada illadi phai takpi bada inda basu myam ama lai ko aduga hoji hoji yamna achoba issue oi base ko keba mama angang ne na khara laye mangak i hai gat pa angang ne na changa ga mangak i hai gat pa khara lai tro ha mama haji kin na te kai ha mama angang ne na changa ga mangak hai gat pa lai bro lai tro khangdra di takpi di illo dana Dari channel mem ngatang live thari se wai do ai ato wai no sakhi do le live thar pusi maram di ko ai wona phone ma lak pane ba ko phone lak ko to ngarang su la amba adoi du ga ina ningjeng ang nang si live se ngatang tha ge ne bazar da mi ngai bo ina live se tharak pane ba ko ado hojik se asmaina issue se yamna oire issue oi base kai no habada sahi nau nau na yum pan base asi yamna so so problem ma oire sahi akoi asam da di sahi nau na yum pan ba ja de na su leire nupi ani thiba ya de na su leire ko nupi ani thiba ya de na su leire nupi ani thi da di jail ta ni hai ba su leire ko ado hojik aham bo ina hai ga da bodi ko mau ama oire di imung duga leirmi ba mioi khudimakta respect to botambiu aduga mioi khudimakta respect to baga loina loina na laiba mauduga so mayam sanga respect to biu simas wafam dama haijage changa iba mauduga su mayam sangna respect to biu masa maudu su isagi pokna aibu poksaba aigi yumdo langsema ga aigi ima ipa do langsema ga mafam duga laiba do aduga leirmi ba member mayam do masa aigi isagi family ni haina masu changa ine ba ko aduna changa iba mauduga su sabsana isagi member isagi yumdugi mi amani na mauduga su khanbi ba aduga mauduna su kaidawni ada leirmi ba miyo khuduma hanadagi leirmi ba mau punamakta su respect tawgadaba hanadagi leirmi ba ahal lamanda su respect tawgadaba mau ni haina ngarang khak changa aga ko mau khudimak nate ko mau ni na ngarang khak changa aga hanadagi leirmi ba masem han gumba adai leirmi ba ahal lamanda usi thoidaba damai tawba asi oiraga di imung manung do asum kairakani aba imung manung asum kairakani aduga hanadagi leirmi ba masem han duna su changai ba mau ano biduga masagi manau nupi makne na khanbi ba adu rigadi kadai da no problem laktori base kadai da no ba laktori problem se aduga manem oibigi yamna over role ko takse badi nate manem khudi makta suna chade mawato mina phai mawato mina phai na mawato mi yamna lu toba hanadagi chaya leirami ba mauduga na madi machin kalli bo haibane ama bo haibane admaina hanadagi leirami ba mauduga na ignore tawraga nauna changai ba maudo aduga na mawato mina phai na tauba taraga di imung do sum kaiba taba adu natragana mau hanna phai mawato mi phate na mau handugi ta madi hanadagi imung duga wara abani aduni adani mau handugi ta khallaga mawato mi duga thanadradi adu sum khana taba aduna mani moi bisina imung manung do puba matamda mani moi bigi yamna achoba rule le yaba ko manoy moi bisina ni pura mak tawdari bise makubok oiriba haibadi imung dugi jumburen oiriba makubok to
ꯃꯥꯒꯤꯗꯤ ꯔꯣꯜꯁꯦ ꯌꯥꯝꯅ ꯌꯥꯝꯕ ꯅꯠꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜꯗꯤ ꯃꯀꯨꯕꯣꯛꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯗꯣꯔꯤꯕꯁꯦ ꯃꯅꯦꯝ ꯑꯣꯏꯕꯤꯗꯨꯅꯅꯦꯕꯀꯣ ꯃꯅꯦꯝ ꯑꯣꯏꯕꯤꯗꯨꯅ ꯐꯔꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯗꯣꯔꯤꯁꯦ ꯀꯥꯏꯔꯛꯏꯕ ꯈꯨꯗꯤꯡꯃꯛ ꯃꯅꯦꯝ ꯑꯣꯏꯕꯤꯗꯣ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯆꯪꯉꯛꯏꯕ ꯃꯧꯗꯣ ꯀꯔꯝꯍꯥꯏꯅ ꯁꯦꯝꯒꯅꯤ ꯍꯥꯟꯅꯗꯩ ꯂꯩꯔꯝꯃꯤꯕ ꯃꯧꯁꯤꯒ ꯅꯧꯅ ꯆꯪꯉꯛꯏꯕ ꯃꯧꯁꯤꯅ ꯀꯔꯝꯍꯥꯏꯅ ꯄꯨꯒꯅꯤ ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯅꯤꯁꯦ ꯃꯅꯦꯝ ꯑꯣꯏꯕꯤꯅ ꯁꯦꯝꯗꯣꯏꯅꯦꯕ ꯑꯗꯣ ꯃꯅꯦꯝ ꯑꯣꯏꯕꯤꯗꯨꯁꯨ ꯆꯪꯉꯛꯏꯕ ꯃꯧ ꯈꯨꯗꯤꯡꯃꯛꯅ ꯔꯦꯁꯄꯦꯛ ꯇꯧꯒꯗꯣꯏꯅꯦꯕ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯏꯃꯥꯃꯛꯅꯤ ꯈꯜꯂꯒ ꯃꯅꯦꯝ ꯑꯣꯏꯕꯤꯗꯨꯅ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕꯗ ꯂꯧꯒꯗꯕꯅꯦꯕ ꯑꯗꯨꯒꯤ ꯀꯗꯥꯏꯗꯅꯣꯕ ꯁꯣꯏꯗꯣꯏꯕ ꯈꯠꯅꯗꯣꯔꯤꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯐꯣꯟ ꯑꯃꯇꯪ ꯂꯥꯛꯑꯦ ꯐꯣꯟ ꯑꯃꯇꯪ ꯂꯧꯖꯒꯦ ꯑꯗꯣ ꯐꯣꯟ ꯑꯃ ꯂꯥꯛꯑꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝ ꯂꯣꯏ ꯂꯥꯛꯄꯤꯔꯣ ꯐꯣꯟ ꯑꯃ ꯂꯥꯛꯑꯝꯕꯗꯨꯅ ꯑꯩ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯌꯥꯝ ꯂꯣꯏ ꯂꯥꯛꯄꯤꯔꯣ ꯐꯣꯟ ꯑꯃ ꯂꯥꯛꯑꯝꯕ ꯑꯗꯨꯅ ꯅꯦꯠꯁꯦ ꯈꯇꯪ ꯀꯩꯅꯣ ꯑꯣꯏꯈꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯐꯣꯟ ꯑꯃ ꯂꯥꯛꯑꯝꯕꯅꯤ ꯂꯥꯛꯄꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯀꯃꯦꯟꯁꯦ ꯄꯥꯕꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯒꯦ ꯀꯃꯦꯟꯁꯦ ꯀꯩ ꯀꯩꯅꯣ ꯏꯔꯛꯏꯁꯦ ꯃꯤꯁꯦ ꯈꯪꯍꯟ ꯍꯟꯊꯔꯝꯃꯦ ꯂꯥꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯗ ꯃꯤ ꯍꯧꯖꯤꯛ ꯐꯣꯟ ꯂꯥꯛꯑꯝꯕꯗꯨꯅ ꯑꯩ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯑꯗꯨꯒ ꯃꯅꯦꯝ ꯑꯣꯏꯕꯤ ꯍꯥꯏꯕꯗꯣ ꯃꯅꯦꯝꯒ ꯃꯧꯒꯅꯅꯤ ꯏꯃꯨꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯔꯣꯜ ꯄꯨꯗꯣꯔꯤꯕꯁꯦ ꯏꯃꯨꯡꯗꯨꯒꯤ ꯂꯩꯔꯝꯃꯤꯕ ꯏꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯏꯃꯨꯡꯗꯨꯒꯤ ꯅꯤꯄꯥ ꯑꯣꯏꯔꯤꯕ ꯃꯥꯏ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯤꯡꯗꯣ ꯃꯣꯏꯒꯤꯁꯨ ꯊꯧꯗꯥꯡ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯄꯨꯗꯣꯔꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯈꯟꯊꯕꯤꯌꯣꯕ ꯃꯧꯒ ꯃꯅꯦꯝ ꯑꯣꯏꯕꯤꯗꯨꯒꯅ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯥꯕ ꯑꯗꯣ ꯃꯅꯦꯝ ꯑꯣꯏꯕꯤꯗꯨꯅ ꯐꯔꯒꯗꯤ ꯃꯧꯁꯤꯡꯗꯣ ꯑꯁꯨꯝ ꯐꯔꯛꯇꯣꯏꯅꯤ ꯉꯁꯤ ꯃꯧꯁꯤꯡꯗꯨꯅꯁꯨ ꯃꯅꯦꯝ ꯑꯣꯏꯕꯤꯗꯣ ꯔꯦꯁꯄꯦꯛ ꯇꯧꯕꯤꯌꯣꯕ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯎꯕ ꯐꯪꯉꯤꯀꯣ ꯃꯧ ꯑꯅꯤ ꯂꯩꯕꯗ ꯃꯧ ꯑꯃꯗ ꯂꯨ ꯇꯧꯕ ꯃꯧ ꯑꯃꯗꯅ ꯂꯨ ꯇꯧꯗꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯃꯨꯡꯗꯣ ꯂꯩꯔꯛꯏꯕ ꯃꯧꯗꯨꯅ ꯀꯩ ꯊꯃꯣꯏ ꯄꯦꯟꯗꯣꯔꯤꯒꯦ ꯑꯗꯩꯗꯤ ꯄꯣꯠ ꯑꯃꯠꯇ ꯂꯩꯔꯦ ꯃꯧ ꯑꯃꯒꯤ ꯐꯣꯟ ꯂꯥꯛꯑꯝꯕꯗꯣ ꯋꯥꯔꯤꯁꯦ ꯇꯤꯟꯁꯦ ꯍꯥꯔꯦ ꯄꯣꯠ ꯑꯃꯠꯇ ꯂꯩꯔꯦ ꯃꯧ ꯑꯃ ꯎꯍꯟꯗꯅ ꯃꯧ ꯑꯃꯈꯛꯀꯤ ꯄꯣꯠ ꯂꯩꯔꯅꯤ ꯑꯗꯨ ꯀꯌꯥꯅꯤ ꯂꯣꯠꯇꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯑꯆꯥꯄꯣꯠ ꯑꯝꯇ ꯂꯩꯔꯦ ꯃꯧ ꯑꯃꯗ ꯎꯍꯟꯗꯅ ꯃꯧ ꯑꯃꯗ ꯇꯨꯃꯤꯟꯅ ꯍꯦꯛ ꯄꯤꯅꯤ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯂꯩꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯀꯥꯏꯕ ꯃꯁꯥꯅ ꯍꯧꯅꯕꯅꯤ ꯃꯁꯥꯅ ꯑꯁꯨꯝ ꯀꯥꯏꯗ꯭ꯔꯕꯅꯤ ꯀꯌꯥꯅꯤꯅꯣ ꯆꯪꯉꯛꯏꯕ ꯃꯧꯗꯨꯅꯁꯨ ꯏꯃꯥꯅꯤ ꯈꯜꯂꯒꯁꯨ ꯏꯃꯥꯅꯤ ꯈꯜꯂꯒ ꯑꯁꯨꯝ ꯅꯣꯡꯃ ꯈꯥꯡꯉꯅꯤ ꯅꯤꯅꯤ ꯈꯥꯡꯉꯅꯤ ꯍꯨꯝꯅꯤ ꯈꯥꯡꯉꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯁꯜꯂꯛꯑꯒꯗꯤ ꯃꯤꯁꯨ ꯈꯥꯡꯕ ꯉꯝꯃꯛꯑꯣꯏꯑꯕ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯇꯧꯔꯦ ꯍꯥꯏꯕ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯏꯁꯥꯃꯛꯅ ꯎꯅꯖꯩꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯕ ꯍꯥꯏꯗꯣ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯕ ꯍꯥꯏꯗꯣ ꯈꯨꯕꯥꯛ ꯑꯅꯤ ꯌꯩꯔꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯗꯣꯔꯤꯕꯁꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯒꯗꯕꯗꯤꯀꯣ ꯑꯉꯥꯡꯅ ꯑꯍꯟꯕꯨ ꯔꯦꯁꯄꯦꯛ ꯇꯧꯗ꯭ꯔꯕ ꯑꯗꯨꯑꯣꯏꯗꯤ ꯏꯃꯨꯡꯗꯣ ꯑꯁꯨꯝ ꯀꯥꯏꯗ꯭ꯔꯕꯅꯤ ꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯉꯔꯥꯡꯈꯛ ꯂꯥꯛꯄ ꯃꯧꯅ ꯉꯔꯥꯡꯈꯛ ꯂꯥꯛꯏꯕ ꯃꯧꯗꯨꯅ ꯌꯨꯝꯗꯣ ꯃꯥꯒꯤ ꯈꯨꯁꯤ ꯔꯥꯁꯤꯗ ꯆꯠꯀꯦ ꯍꯥꯏꯗꯤ ꯂꯩꯔꯝꯃꯤꯕ ꯑꯍꯜ ꯂꯃꯟꯗꯨꯅ ꯄꯦꯟꯒꯗ꯭ꯔꯣ ꯂꯩꯔꯝꯃꯤꯕ ꯑꯍꯜ ꯂꯃꯟꯗꯨꯅ ꯌꯥꯒꯗ꯭ꯔꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟ ꯇꯧꯔꯤꯕꯁꯦ ꯃꯧꯅꯦ ꯈꯥꯏꯅꯕꯁꯦ ꯑꯝꯇ ꯀꯤꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯒ ꯈꯥꯏꯅꯕꯁꯦ ꯑꯝꯇ ꯀꯤꯔꯛꯇꯔꯦ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯒ ꯃꯧ ꯄꯨꯝꯅꯃꯛ ꯅꯠꯇꯦꯀꯣ ꯃꯧ ꯈꯔꯁꯤꯒꯤ ꯋꯥꯔꯤꯅꯤꯀꯣ ꯃꯧ ꯈꯔꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯍꯣꯏ ꯃꯧ ꯑꯣꯏꯔꯒꯁꯨꯀꯣ ꯃꯔꯥꯏꯕꯛ ꯊꯤꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕ ꯃꯆꯥ ꯑꯄꯤꯛꯄ ꯆꯦꯜꯂꯛꯄ ꯑꯗꯣ ꯈꯨꯗꯣꯡ ꯆꯥꯗꯕꯗꯒꯤ ꯑꯇꯣꯞꯄ ꯅꯤꯄꯥꯝꯗ ꯌꯨꯝ ꯄꯥꯟꯗꯅ ꯃꯁꯥꯒꯤ ꯃꯆꯥ ꯃꯁꯨ ꯆꯥꯎꯅꯕ ꯍꯣꯠꯅꯩ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯋꯥꯔꯤ ꯑꯃ ꯇꯥꯔꯦꯀꯣ ꯑꯗꯨ ꯅꯠꯇꯕꯗ ꯃꯁꯥꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯃꯁꯥꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯀꯔꯝ ꯍꯥꯏꯅ ꯑꯇꯣꯞꯄ ꯅꯤꯄꯥꯗ ꯃꯇꯝ ꯄꯤꯔꯤꯅꯣꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯍꯪꯅꯤꯡꯉꯤꯕ ꯋꯥꯍꯪꯁꯦꯀꯣ ꯏꯁꯥꯒꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕꯗꯣ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯇꯧꯔꯤ ꯑꯗꯨꯝꯕꯩ ꯃꯌꯥꯝꯗꯣ ꯌꯦꯡꯗꯣꯏꯔꯥ ꯏꯁꯥꯒꯤ ꯏꯆꯥ ꯅꯤꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯤꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯆꯥ ꯏꯁꯨ ꯌꯦꯡꯗꯣꯏꯔꯥ ꯑꯍꯜ ꯂꯃꯟ ꯌꯦꯡꯗꯣꯏꯔꯥ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛꯀꯥꯟ ꯇꯧꯔꯤꯕ ꯃꯇꯧ ꯃꯌꯥꯝꯁꯦ ꯀꯣ ꯐꯣꯟꯁꯦ ꯌꯥꯝ ꯂꯥꯛꯑꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯉꯥꯛꯇꯪ ꯂꯥꯏꯔꯤꯛ ꯁꯥꯟꯅꯕꯁꯤꯗ
ꯂꯥꯏꯐꯁꯦ ꯉꯥꯛꯇꯪ ꯊꯥꯔꯝꯕꯁꯤꯒꯅꯦ ꯍꯧꯖꯤꯛ ꯄꯩꯁꯥ ꯑꯃ ꯐꯪꯗꯦ ꯁꯪꯒꯣꯝꯗꯣ ꯂꯣꯏ ꯕꯥꯇꯤꯜꯗ ꯂꯩ ꯄꯩꯁꯥ ꯄꯤꯔꯣꯏꯗ꯭ꯔꯣ ꯉꯁꯤ ꯍꯧꯖꯤꯛꯇꯣ ꯍꯧꯖꯤꯛꯇꯣ ꯄꯩꯁꯥ ꯑꯃ ꯐꯪꯗꯦ ꯑꯝꯇ ꯄꯤꯗ꯭ꯔꯦ ꯕꯟ ꯇꯧꯅꯕ ꯌꯥꯎꯔꯦ ꯑꯁꯀꯦ ꯄꯩꯁꯥ ꯍꯣꯏꯖꯔ ꯗꯤꯒ꯭ꯔꯤ ꯍꯣꯏꯖꯔ ꯑꯃꯗꯨꯗꯤ ꯅꯍꯥꯟꯒꯤꯗꯨꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯇꯧꯔꯛꯇꯧꯔꯣ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯥ ꯑꯩ ꯈꯔ ꯍꯥꯏꯅꯩ ꯑꯗꯨꯁꯨ ꯐꯪꯗ꯭ꯔꯤꯕ ꯀꯩꯅꯣꯍꯦ ꯅꯪꯕꯨ ꯁꯣꯟꯗꯩ ꯅꯆꯥꯅꯤꯄꯥ ꯊꯥꯔꯛꯀꯅꯤ ꯑꯗ ꯐꯔꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯇꯧꯗ꯭ꯔꯁꯨ ꯁꯣꯝꯗ ꯑꯦꯗꯖꯁ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁ ꯐꯔꯦ ꯑꯃꯗꯨꯒ ꯀꯊꯣꯛ ꯀꯁꯤꯟ ꯇꯧꯁꯦ ꯍꯥꯏꯔꯣ ꯍꯣꯏ ꯑꯗꯨꯒ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯄꯤꯗꯧꯅ ꯇꯧꯔ ꯉꯁꯤꯗꯤ ꯁꯪꯒꯣꯝ ꯄꯩꯁꯥ ꯂꯣꯏ ꯑꯗꯨꯒꯤꯗꯤ ꯊꯥꯒꯤ ꯄꯤꯒꯗꯧꯕ ꯃꯣꯏ ꯑꯍꯨꯝ ꯃꯔꯤꯅꯤꯗꯣ ꯅꯪ ꯆꯔꯨ ꯂꯩꯅꯦ ꯑꯗꯨ ꯂꯩꯔꯕꯣ ꯈꯔ ꯂꯧꯔꯦ ꯈꯔ ꯋꯥꯠꯂꯤ ꯅꯍꯥꯟ ꯑꯩꯅ ꯁꯣꯝꯗ ꯂꯧ ꯕꯤꯘꯥ 5ꯒꯤ ꯃꯣꯏ ꯆꯔꯨꯗꯣ ꯂꯧꯁꯜꯂꯣ ꯍꯥꯏ ꯅꯪꯅ ꯀꯗꯥꯏ ꯂꯧꯗꯒꯦ ꯑꯩ ꯁꯣꯝ ꯉꯥꯡꯅꯔꯦꯅ ꯂꯝꯕꯤ ꯁꯨꯛ ꯆꯔꯨꯗꯤ ꯐꯔꯤ ꯂꯝꯕꯤꯁꯦ ꯒꯥꯔꯤ ꯑꯃ ꯂꯧꯔꯦꯅ ꯅꯪ ꯂꯨꯄꯥ ꯂꯤꯁꯤꯡ 2 ꯄꯤꯔꯛꯄꯗꯨꯗꯤ ꯒꯥꯔꯤ ꯑꯃ ꯂꯧꯔꯦꯅ ꯕꯤꯁꯦꯝꯄꯨꯔꯒꯤ ꯑꯗꯨꯗꯒꯤꯗꯤ ꯈꯨꯔꯥꯗꯤ ꯅꯤꯉꯣꯜ ꯃꯆꯥꯅꯤꯄꯥ ꯑꯗꯨꯗꯒꯤ ꯃꯣꯏꯗꯤ ꯃꯁꯥ ꯈꯥꯎꯏ ꯆꯔꯨ ꯐꯕꯤ ꯁꯟ ꯑꯗꯨꯅꯤ ꯁꯟꯗꯣ ꯍꯌꯦꯡ ꯕꯣꯔꯤꯁꯥꯗ ꯀꯩ ꯆꯥꯗꯣꯏ ꯅꯣꯡꯖꯨ ꯑꯗꯨꯅꯤ ꯄꯟꯊꯥꯗ ꯍꯧꯖꯤꯛ ꯆꯥꯅꯕ ꯋꯥꯠꯂꯤꯅꯦ ꯋꯥꯠꯂ ꯀꯩꯗꯧꯗꯣꯏꯅꯣ ꯑꯃꯗꯨꯗꯤ ꯍꯥꯏꯅ ꯄꯩꯁꯥꯗꯣ ꯊꯥꯔꯦ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯊꯥꯔꯦ ꯅꯝꯊꯪꯈ꯭ꯔꯦꯗꯅ ꯑꯗꯨꯗꯒꯤꯗꯤ ꯅꯣꯏ ꯁꯣꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯇꯣꯝꯕꯁꯤꯅ ꯑꯁꯦ ꯃꯣꯏꯁꯦ ꯑꯅꯥꯕ ꯀꯥꯡꯗꯦ ꯁꯤ ꯇꯥꯗꯣꯁꯦ ꯌꯦꯡꯉꯨ ꯃꯥꯅꯅꯦ ꯏꯃꯨꯡ ꯄꯩꯁꯥ ꯍꯥꯏꯕꯗꯤ ꯃꯅꯨꯡꯒꯤꯅꯦ ꯀꯣꯏ ꯏꯀꯥꯏꯌꯦꯕ ꯆꯦꯜꯂ ꯁꯨꯕꯗ ꯃꯥꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗ꯭ꯔꯕ ꯇꯦꯡꯀꯤ ꯗ꯭ꯔꯥꯏꯚꯔꯅꯤꯁꯦ ꯂꯥꯛꯇ ꯄꯥꯏꯔꯝꯃꯤ ꯃꯤꯁꯦ ꯍꯧꯖꯤꯛ ꯃꯆꯥ ꯑꯗꯨꯅ ꯃꯁꯨ ꯑꯗꯨꯗꯤ ꯃꯃꯧ ꯃꯌꯥꯝ ꯍꯣꯠꯅꯕꯗ ꯃꯊꯥ ꯁꯥꯔꯦꯃ ꯁꯪꯒꯣꯝ ꯍꯣꯏ ꯀꯔꯕꯥꯔꯁꯨ ꯇꯧꯔꯤ ꯍꯧꯖꯤꯛ ꯈꯨꯟꯒꯤꯁꯨ ꯊꯕꯛꯁꯨ ꯐꯝ ꯑꯃꯁꯨ ꯄꯥꯏꯔꯤ ꯅꯈꯣꯏ ꯅꯣꯏ ꯀꯩꯅꯣꯒꯤꯗꯣ ꯃꯣꯏ ꯃꯤ ꯆꯅꯤꯅꯦ ꯍꯥꯏꯔꯣ ꯃꯤ ꯆꯅꯤꯅꯦ ꯍꯥꯏ ꯃꯤ ꯆꯅꯤ ꯍꯨꯝꯐꯨꯒꯤ ꯏꯁꯤꯡ ꯄꯤꯔꯝꯃꯦ ꯂꯣꯏꯔꯦ ꯁ꯭ꯌꯥꯝꯁꯨꯟꯗꯔ ꯏꯇꯩꯃ ꯀꯝꯗꯧꯔꯤꯒꯦ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯏꯅꯥꯎ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯀꯩ ꯋꯥꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯔꯤꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈꯔꯦꯀꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯥꯟ ꯃꯧꯁꯦ ꯉꯔꯥꯡꯈꯛ ꯆꯪꯉꯛꯑꯅꯤ ꯃꯧꯅꯦ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯃꯅꯦꯝꯉꯣꯝꯗ ꯇꯥꯛꯄꯤꯕ ꯃꯀꯨꯕꯣꯛꯇ ꯇꯥꯛꯄꯤꯕ ꯑꯗꯨꯃꯥꯏꯅ ꯈꯔꯁꯨ ꯂꯩꯀꯣ ꯃꯣꯏ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯔ ꯑꯃꯁꯨ ꯁꯨꯝ ꯂꯩꯀꯣ ꯄꯨꯝꯅꯃꯛ ꯅꯠꯇꯦ ꯑꯃꯅꯤꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯣ ꯃꯧ ꯑꯃꯃꯝ ꯂꯩ ꯑꯉꯥꯡ ꯑꯣꯏꯅ ꯆꯪꯉꯛꯑꯒꯁꯨꯀꯣ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒꯤ ꯀꯔꯝꯕ ꯂꯤꯆꯠ ꯁꯥ ꯆꯠꯀꯅꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯐꯖꯅ ꯈꯪꯕꯁꯨ ꯂꯩꯌꯦꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯗꯗꯥꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏꯔꯣ ꯍꯪꯉꯩꯗꯣ ꯁ꯭ꯌꯥꯝꯁꯨꯟꯗꯔꯅ ꯍꯥꯏꯔꯣ ꯅꯨꯡꯉꯥꯏꯔꯤ ꯍꯥꯟꯅ ꯈꯪꯉꯤ ꯏꯔꯣꯏ ꯂꯣꯏꯔ ꯃꯤ ꯂꯧꯁꯤꯡ ꯂꯥꯡꯈꯠꯄ ꯑꯗꯩꯗꯤ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯒꯦꯁꯇ ꯆꯥꯛ ꯊꯣꯡꯉꯦ ꯒꯦꯁ ꯒꯦꯁꯇ ꯆꯥꯛ ꯊꯣꯡꯉꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯅ ꯀꯜꯂꯤꯕ ꯊꯕꯛꯁꯦꯀꯣ ꯍꯥ? ꯋꯥꯔꯤꯁꯦ ꯄꯩꯁꯥ ꯀꯛꯊꯣꯛ ꯀꯛꯁꯤꯟꯒꯤ ꯃꯇꯥꯡꯗꯅꯦ ꯑꯥꯔꯃꯤ ꯀꯤꯆꯟ ꯅꯠꯇꯦꯗ ꯑꯥꯔꯃꯤ ꯀꯤꯠꯆꯟ ꯑꯁꯤꯅ ꯑꯩꯈꯣꯏ ꯇꯥꯗꯣꯒ ꯁꯨꯝ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯃꯧ ꯈꯔ ꯊꯣꯛꯂꯛꯏꯁꯤꯅ ꯃꯧ ꯈꯔ ꯊꯣꯛꯂꯛꯏꯁꯤꯅꯅꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯔꯣꯜ ꯄꯨꯗꯣꯏꯁꯦ ꯃꯧꯒ ꯃꯅꯦꯝꯕꯣꯛꯀꯅꯅꯤꯀꯣ ꯃꯅꯦꯝꯕꯣꯛ ꯐꯕ ꯇꯥꯏ ꯃꯧ ꯐꯕ ꯇꯥꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯅ ꯀꯩ ꯊꯕꯛ ꯁꯨꯔꯤꯒꯦ ꯑꯩ ꯏꯁꯥꯗꯒꯤꯁꯨ ꯆꯤꯡꯉꯒ ꯃꯧꯅ ꯀꯩ ꯊꯕꯛ ꯁꯨꯔꯤꯒꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯂꯧ ꯏꯁꯥꯅ ꯂꯧꯕꯨꯛꯇ ꯂꯧ ꯎꯔꯛꯏꯀꯣ ꯏꯁꯥꯒꯤ ꯑꯩꯈꯣꯏꯗꯤꯀꯣ ꯁꯤꯡꯗ ꯆꯥꯛ ꯊꯣꯡꯉꯛꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯍꯦꯟ ꯄꯝꯗ ꯏꯁꯤꯡ ꯁꯣꯏꯔꯛꯏꯀꯣ ꯍꯧꯖꯤꯛꯀꯥꯟꯗ ꯀꯩ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯀꯥꯟꯗ ꯀꯩ ꯇꯧꯔꯤꯒꯦ ꯑꯗꯨꯒꯁꯨ ꯈꯠꯅꯕꯒ ꯆꯩꯅꯕꯒ ꯇꯧꯅꯔꯤꯕ ꯒꯦꯁꯇ ꯆꯥꯛ ꯊꯣꯡꯉꯦ ꯁꯤꯡ ꯊꯤꯕꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯐꯧ ꯍꯥꯏꯔꯦ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯐꯧ ꯇꯛꯑ ꯈꯣꯠꯂꯒ ꯆꯦꯡ ꯈꯞꯄ ꯈꯣꯠꯄ ꯑꯗꯨꯝꯕꯩ ꯃꯌꯥꯝ ꯑꯃꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯁꯣꯔꯠꯀꯥꯠ ꯑꯣꯏꯔꯕꯅꯦꯕ ꯁ꯭ꯌꯥꯝꯁꯨꯟꯗꯔꯅ ꯑꯩ ꯁꯜꯃꯥꯟ ꯈꯥꯟ ꯃꯥꯜꯂꯤꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯥꯜꯂꯤ ꯆꯤꯔꯥꯏꯁꯤꯅꯤ ꯆꯤꯔꯥꯏꯁꯦ ꯑꯗꯨꯅ ꯃꯧ ꯂꯝ ꯍꯦꯟꯕꯕꯨ ꯂꯩꯔꯗꯤ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯦꯁꯤꯡꯅ ꯋꯥꯔꯛꯄꯤꯕ ꯃꯈꯣꯏꯁꯤꯡꯗꯣ ꯐꯖꯅ ꯋꯥꯔꯛꯄꯤꯕ ꯑꯗꯨꯒ ꯅꯤꯄꯥꯗꯁꯨ ꯅꯨꯡꯉꯥꯏꯌꯦ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯨꯝꯕ ꯑꯗꯨꯒꯨꯝꯕ ꯅꯤꯄꯥ ꯂꯩꯔꯗꯤ ꯐꯖꯅ ꯋꯥꯔꯛꯄꯤꯕ ꯐꯨꯕꯤꯕ ꯅꯤꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯨꯒꯥꯏꯔꯗꯤ ꯑꯗꯨꯒꯨꯝꯕ ꯅꯤꯄꯥ ꯅꯨꯄꯤꯗꯨꯗꯤꯅꯦ ꯃꯍꯤꯛꯅꯦꯕ ꯃꯤ ꯆꯅꯤꯒ ꯂꯩ ꯑꯗꯩ ꯃꯧ ꯈꯔ ꯑꯃ ꯂꯩ ꯏꯃꯨꯡꯗꯨꯒ ꯆꯪꯉꯛꯄꯒ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯈꯥꯏꯔꯒ ꯑꯃꯒꯁꯨ ꯀꯧꯅꯗ ꯑꯃꯒꯁꯨ ꯀꯧꯅꯗ ꯃꯥꯏ ꯅꯤꯄꯥꯒ ꯃꯥꯒ ꯇꯥꯖꯥꯟꯅꯔꯒ ꯂꯩꯕ ꯃꯅꯨꯡꯗꯅ ꯃꯧꯗꯨꯅ ꯋꯥꯗꯤ ꯁꯨꯡꯉꯥꯡ ꯉꯥꯡꯉꯣꯏꯑꯕ ꯃꯧꯗꯨ ꯑꯐꯕꯅ ꯃꯆꯤꯟ ꯃꯈꯥꯅ ꯊꯨꯝꯃꯤꯕ ꯐꯔꯤꯕ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯉꯣꯏꯕ ꯃꯥꯅ ꯑꯗꯨꯅ ꯃꯥꯏ ꯅꯤꯄꯥꯗꯨꯅ ꯂꯣꯏ ꯉꯥꯡꯒꯅꯦꯕ ꯃꯥꯗꯤ ꯑꯃꯐꯥꯎ ꯉꯥꯡꯉꯣꯏ ꯃꯥꯏ ꯅꯤꯄꯥꯗꯨꯅ ꯂꯣꯏ ꯉꯥꯡꯍꯟꯒꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯑꯐ ꯁꯥꯔ ꯈꯥꯝꯖꯅꯕ ꯈꯔ ꯊꯦꯝꯖꯅꯕ ꯈꯔ ꯇꯧꯅꯦꯕ ꯑꯗꯨꯒ ꯃꯤꯅꯗꯤ ꯍꯥꯏꯅꯤ ꯁꯤ ꯃꯧꯁꯦ ꯌꯥꯝ ꯐꯩꯌꯦ ꯃꯥ ꯀꯩꯁꯨꯝ ꯉꯥꯡꯖꯗꯕꯅꯤ ꯀꯩꯁꯨꯝ ꯍꯥꯏꯖꯗꯕꯅꯤ ꯍꯥꯏꯅ ꯑꯗꯣ ꯀꯩꯁꯨꯝ ꯉꯥꯡꯗꯕ ꯃꯧꯗꯣ ꯑꯗꯨꯅꯤ ꯈ꯭ꯋꯥꯏꯗꯩ ꯌꯥꯝ ꯐꯠꯇ꯭ꯔꯤꯗꯣ ꯈ꯭ꯋꯥꯏꯗꯩ ꯌꯥꯝ ꯐꯠꯇ꯭ꯔꯤꯗꯣ ꯆꯤꯟꯗ ꯊꯨꯝꯃꯤꯕ
ꯀꯩꯁꯨꯝ ꯈꯪꯖꯗꯕ ꯑꯄꯪꯕꯤ ꯁꯥꯖꯟꯅꯔꯤꯗꯣ ꯑꯗꯨꯝ ꯐꯠꯇꯕ ꯂꯩꯇ꯭ꯔꯕꯅꯤ खाली समझना है से हजिक कांदी मौना सिंगी लाइफ दा अनंबना नुपा नहागा जगत तना मीत नाबा कयाम नाइदा ꯆꯨꯝꯃꯤ ꯁꯥꯝꯆꯨꯟꯗ꯭ꯔꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯌꯥꯎꯗꯦ ꯌꯥꯎꯗꯦ मामा ꯃꯧꯅꯦ ꯍꯥꯏꯅ ꯇꯧꯔꯤꯁꯤꯅꯀꯣ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯏ ꯅꯤꯄꯥꯗꯨꯅ ꯌꯥꯗꯕ ꯁꯥꯖꯟꯅꯔꯅꯤ ꯃꯥꯏ ꯅꯤꯄꯥꯗꯨ나 ꯋꯥ ꯉꯥꯡꯉꯅꯤ ꯁꯣꯝꯗꯅ ꯃꯥꯅ ꯋꯥ ꯑꯃꯐꯥꯎ ꯉꯥꯡꯉꯨꯔꯦꯕ ꯃꯅꯦꯝ ꯃꯀꯨꯗꯨꯒꯁꯨ ꯃꯥꯅ ꯑꯐꯕ ꯁꯥꯅꯤ ꯑꯃꯠꯇ ꯈꯨꯝꯃꯣꯏ ꯃꯆꯤꯟ ꯊꯣꯛꯑꯣꯏꯕ ꯃꯅꯨꯡꯗꯅ ꯃꯥꯅ ꯂꯣꯏ ꯆꯥꯕꯤꯁꯦ ꯄꯤꯡꯁꯦ ꯊꯥꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯧ ꯈꯔꯁꯨ ꯁꯨꯝ ꯂꯩ ꯃꯈꯟ ꯃꯈꯟꯒꯤ ꯃꯧꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦꯀꯣ ꯑꯗ ꯃꯅꯦꯝꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯤ ꯑꯗꯨꯒ ꯃꯧꯅ ꯑꯃꯨꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯣꯠꯅꯔꯤꯕ ꯃꯅꯦꯝ ꯃꯀꯨ ꯍꯣꯠꯅꯔꯤꯕ ꯃꯥꯏ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯍꯣꯠꯅꯔꯤꯕ ꯃꯆꯥꯒꯤ ꯍꯣꯠꯅꯔꯤꯕ ꯑꯗꯨꯕꯨ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯍꯤꯡꯒꯣꯜ ꯌꯦꯡꯉꯤꯕ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯧꯗꯣ ꯑꯗꯨꯒꯨꯝꯕ ꯃꯧꯗꯨꯒꯤ ꯃꯇꯧ ꯇꯝꯕ ꯍꯧꯖꯤꯛ ꯀꯌꯥꯝ ꯂꯩꯔꯤꯒꯦꯕ ꯑꯗꯨꯒꯨꯝꯕ ꯃꯧꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯍꯧꯖꯤꯛꯀꯣ ꯑꯗꯨꯒꯨꯝꯕ ꯃꯧꯁꯨ ꯃꯌꯥꯝ ꯂꯩꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯑꯗꯒꯤꯗꯤ ꯃꯥꯏ ꯃꯆꯥꯒꯤ ꯃꯅꯦꯝ ꯑꯅꯥꯕ ꯑꯗꯩ ꯃꯀꯨꯕꯣꯛ ꯑꯅꯥꯕ ꯌꯦꯡꯕ ꯑꯗꯩꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯣꯜ ꯊꯕꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯇ ꯅꯠꯇꯅ ꯏꯪꯈꯣꯜꯒꯤ ꯊꯕꯛꯁꯨ ꯌꯦꯡꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯃꯧꯗꯨꯒꯤ ꯃꯇꯧꯗꯨꯗꯤ ꯇꯝꯅꯗꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦꯀꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯥꯟ ꯂꯩꯁꯥꯕꯤ ꯆꯦꯟꯕꯗꯒꯤ ꯍꯦꯟꯅ ꯃꯧ ꯆꯦꯟꯕꯒꯤ ꯄꯥꯎꯅ ꯍꯦꯟꯅ ꯇꯣꯏꯁꯜꯂꯛꯑꯦꯕ ꯃꯧ ꯆꯦꯟꯕꯒꯤ ꯄꯥꯎꯅ ꯍꯦꯟꯅ ꯇꯣꯏꯁꯜꯂꯛꯑꯦ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠꯀꯦ ꯁꯥꯒꯠꯀꯦ ꯈꯟꯗꯕ ꯃꯧꯗꯣ ꯑꯗꯨꯒꯨꯝꯕ ꯃꯧꯗꯣ ꯄꯨꯔꯛꯑꯒ ꯄꯨꯁꯜꯂꯛꯑꯣ ꯊꯣꯡꯉꯒꯦ ꯆꯥꯔꯒꯦ ꯂꯩꯇ꯭ꯔꯒ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯧꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯄꯨꯁꯜꯂꯛꯏꯕꯗꯨꯒꯤ ꯃꯥꯏ ꯃꯋꯥ ꯃꯄꯨꯔꯣꯏꯕꯗꯨꯅ ꯀꯔꯤ ꯄꯨꯔꯛꯏꯗꯨꯒꯩ ꯁꯦꯝꯖꯤꯟꯕ ꯁꯥꯖꯟꯕ ꯑꯗꯨ ꯇꯨꯡꯁꯤꯟꯕ ꯂꯩꯇꯦꯕ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯊꯪꯅꯔꯤꯕꯗꯨꯅ ꯐꯤ ꯐꯖꯕ ꯑꯃ ꯂꯩꯈꯔꯦ ꯑꯗꯨ ꯑꯩ ꯐꯤ ꯂꯩꯗꯕ ꯌꯥꯗꯦ ꯑꯩ ꯐꯤ ꯂꯩꯗꯕ ꯌꯥꯗꯦ ꯑꯗꯨꯒꯤꯁꯨ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯕ ꯗꯣꯔꯕꯥꯔ ꯑꯃ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦꯀꯣ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯕ ꯃꯥꯃ ꯐꯨꯠꯄꯥꯠꯇ ꯂꯩꯕꯗꯣ ꯆꯥꯔꯤꯕ ꯊꯛꯏꯕ ꯄꯨꯝꯅꯃꯛꯁꯦ ꯆꯤꯟꯖꯥꯛ ꯐꯨꯠꯄꯥꯠꯇ ꯌꯣꯜꯂꯤꯗꯥꯏꯅꯦ ꯈꯩꯅ ꯃꯔꯝ ꯑꯃ ꯃꯇꯤꯟꯅꯣ ꯇꯧꯔꯦ ꯃꯗꯨ ꯍꯥꯎꯔꯦꯅ ꯆꯥꯔ ꯂꯩꯔꯕ ꯀꯔꯤꯒꯨꯝꯕ ꯇꯣꯔꯤꯀꯥ ꯍꯩꯇ꯭ꯔꯦ ꯋꯥꯎ ꯐꯨꯠꯄꯥꯠꯇ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯒ ꯄꯨ ꯂꯥꯛꯄꯗꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯥꯟ ꯃꯧ ꯈꯔ ꯍꯧꯖꯤꯛꯀꯥꯟ ꯇꯧꯅꯔꯤꯁꯦ ꯃꯧ ꯈꯔꯒꯤ ꯋꯥꯔꯤꯔꯣ ꯃꯧ ꯈꯔ ꯋꯥꯎ ꯃꯧꯁꯨ ꯉꯥꯏ ꯍꯧꯒꯠꯂꯛꯏꯕ ꯀꯥꯡꯕꯨꯁꯨ ꯉꯥꯏ ꯍꯧꯖꯤꯛꯀꯥꯟ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯁꯦ ꯑꯗꯨꯅꯤꯕ ꯑꯩꯈꯣꯏ ꯃꯧ ꯇꯧꯁꯤꯅꯤꯗꯅ ꯑꯩꯈꯣꯏ ꯃꯧ ꯇꯧꯁꯤꯅ ꯖꯂꯀꯥ ꯑꯣꯏꯔꯦꯗꯅ ꯀꯥꯏ ꯌꯨꯝ ꯖꯂꯀꯥ ꯑꯣꯏꯔꯦ ꯌꯨꯝ ꯀꯥꯏꯅꯔꯦ ꯍꯥꯏꯗꯣ ꯅꯝꯁꯣ ꯑꯣꯏꯔꯦ ꯍꯥꯏꯗꯣ ꯈꯪꯉꯦꯅ ꯑꯗꯨꯅꯤ ꯏꯁꯨ ꯑꯃ ꯎꯅꯕꯗꯒꯤꯅꯦ ꯋꯥ ꯉꯥꯡꯗꯅ ꯂꯩꯔꯦ ꯇꯧꯅꯔꯤꯕ ꯇꯣꯉꯥꯟꯅꯒ ꯆꯥꯔꯒ ꯀꯥꯏꯅꯤ ꯀꯔꯤ ꯂꯩꯅ ꯇꯣꯉꯥꯟ ꯆꯥꯔꯤ ꯀꯔꯤ ꯄꯩꯁꯥ ꯂꯩ ꯅꯪꯅ ꯖꯥꯝ ꯂꯨꯈ꯭ꯔ ꯋꯥꯅꯤꯅꯦ ꯏꯍꯦ ꯑꯩꯅ ꯁꯤꯒ ꯐꯝꯃꯒ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯄꯥꯟꯕ ꯌꯥꯎꯅꯕ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯁꯤꯒ ꯑꯍꯜ ꯂꯣꯟꯁꯨ ꯀꯣ ꯏꯃꯨꯡꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦꯀꯣ ꯃꯧ ꯐꯠꯇꯕ ꯂꯥꯛꯄꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯧ ꯑꯐꯕ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯠꯄ ꯀꯌా ꯑꯃ ꯃꯅꯦꯝꯕꯣꯛ ꯑꯐꯕ ꯂꯩ ꯃꯅꯦꯝꯕꯣꯛ ꯐꯔꯗꯤꯀꯣ ꯏꯃꯨꯡꯁꯨ ꯁꯨꯝ ꯐꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯅꯦꯝꯕꯣꯛꯇꯨꯒꯁꯨ ꯃꯧꯁꯤꯡꯗꯨꯁꯨ ꯔꯦꯁꯄꯦꯛ ꯇꯧ ꯇꯥꯏꯀꯣ ꯑꯧ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯃꯥꯃꯣ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯃꯅ ꯍꯥꯏꯔꯛꯏꯕ ꯈꯨꯔꯥꯅ ꯍꯥꯏꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏ ꯂꯣꯏꯔꯦ ꯏꯃꯨꯡ ꯊꯨꯒꯥꯏꯒꯥꯏ ꯂꯥꯛꯄ ꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟ ꯃꯧꯁꯦ ꯀꯩꯗꯅ ꯖꯒꯣꯏ ꯆꯥꯕ ꯑꯃꯒꯤ ꯆꯥꯕ ꯐꯨꯠꯄꯥꯠꯇ ꯌꯣꯜꯂꯤꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯆꯥꯕ ꯍꯩꯅꯕ ꯀꯥꯡꯕꯨ ꯐꯤ ꯑꯃ ꯎꯔꯒ ꯑꯃ ꯎꯕ ꯐꯤꯖꯦ ꯆꯥꯖꯦꯁꯨ ꯉꯥꯏ ꯄꯨꯝꯅꯃꯛꯇꯅꯤ ꯑꯁꯤꯅꯤ ꯀꯣꯔꯤꯀꯥ ꯀꯔꯤꯃ ꯈꯪꯗ꯭ꯔꯦ ꯑꯁꯤꯅꯤ ꯑꯗꯨ ꯌꯨꯝ ꯊꯨꯒꯥꯏꯒꯥꯏ ꯂꯥꯛꯄꯗ ꯇꯥꯔꯦ ꯄꯩꯁꯥꯒꯤ ꯃꯃꯜ ꯄꯩꯁꯥꯁꯦ ꯋꯥꯅ ꯇꯥꯟꯕꯩ ꯄꯩꯁꯥ ꯃꯃꯜꯁꯨ ꯈꯪꯗꯦ ꯄꯩꯁꯥꯒꯤ ꯃꯃꯜꯁꯨ ꯈꯪꯗꯦ ꯈꯪꯉꯤꯗꯅ ꯄꯣꯀꯦꯠꯇ ꯌꯥꯎꯕ ꯄꯩꯁꯥꯒ ꯂꯩꯔꯝꯗꯦ ꯑꯗꯨ ꯌꯧꯔꯤ ꯋꯥꯎ ꯄꯣꯀꯦꯠꯇ ꯌꯥꯎꯕ ꯄꯩꯁꯥꯒ ꯂꯩꯔꯝꯗꯦ ꯌꯥꯎꯏꯅꯦ ꯂꯥꯏꯐꯁꯦ ꯌꯥꯝ ꯎꯕꯖꯥꯠꯅꯦ ꯑꯍꯟꯁꯤꯡꯁꯦꯀꯣ ꯃꯧ ꯑꯅꯧꯕ ꯂꯥꯛꯄꯗ ꯂꯧꯔꯝꯃꯅꯤ ꯀꯅꯥ ꯂꯧꯅꯤ ꯀꯅꯥ ꯂꯥꯛꯅ ꯂꯧꯔꯗꯣꯏꯅꯣ ꯑꯗꯣ ꯀꯩꯗꯧꯗꯣꯏꯅꯣ ꯐꯨꯠꯄꯥꯠꯇ ꯆꯥꯅꯕꯒꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯥꯟ ꯌꯨꯝꯁꯦꯟꯗꯨꯅꯤ ꯀꯩ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯍꯥꯏꯔꯣ ꯄꯥꯔꯛꯀꯦ ꯀꯃꯦꯟ ꯄꯥꯔꯛꯀꯦ ꯃꯊꯪ ꯄꯥꯔꯛꯀꯦꯀꯣ ꯑꯗꯨꯅꯃꯧ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯧ ꯃꯆꯥ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯣꯠꯅꯕ ꯃꯅꯦꯝ ꯃꯀꯨꯒꯤ ꯍꯣꯠꯅꯕ ꯑꯗꯣ ꯀꯩ ꯍꯥꯏ ꯑꯗꯣ ꯃꯧ ꯈꯔ ꯑꯃꯗꯤ ꯂꯩꯀꯣ ꯃꯧꯁꯤꯅ ꯌꯥꯝꯅ ꯋꯥꯅ ꯇꯧꯖꯔꯅꯤ ꯃꯧꯁꯤꯅ ꯌꯥꯝ ꯋꯥꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯣꯠꯅꯕꯤꯔꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯃꯧꯗꯨꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ
ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯄꯩꯁꯥꯒꯤ ꯂꯤꯂꯥꯅꯤ ꯁꯦꯁ ꯍꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯏꯁꯥ ꯏꯁꯥꯅ ꯋꯥꯈꯜ ꯈꯔ ꯈꯟꯅꯁꯤ ꯀꯣ ꯏꯁꯥ ꯏꯁꯥꯅ ꯋꯥꯈꯜ ꯈꯔ ꯈꯟꯅꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯃꯧ ꯈꯔ ꯂꯩꯀꯣ ꯃꯧꯗꯨꯅ ꯀꯩꯗꯧꯔꯤ ꯍꯥꯏꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯖꯕ ꯆꯨꯝꯃꯦ ꯁꯝꯁꯨꯟꯗꯔ ꯃꯧꯁꯤꯡꯁꯤꯅ ꯃꯧꯅꯥꯎꯁꯤꯡꯁꯤꯅ ꯉꯥꯎꯁꯟꯅꯩꯁꯦ ꯃꯥꯏ ꯃꯥꯏ ꯅꯤꯄꯥꯅ ꯃꯣꯔꯥ ꯆꯨꯕꯩꯅꯤ ꯍꯥꯏꯕꯁꯦ ꯆꯨꯝꯃꯤ ꯍꯥꯏ ꯇꯥꯕꯅꯤ ꯁꯤꯗꯤ ꯆꯨꯝꯃꯤ ꯍꯥꯏꯗꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯂꯩꯁꯦꯝꯕ ꯑꯣꯏꯅꯥꯝꯅ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯨꯝꯕ ꯀꯔꯤ ꯂꯩ ꯍꯣꯏ ꯑꯗꯨꯅ ꯗꯤꯄꯥꯅ ꯍꯥꯏꯅꯤꯅꯦ ꯀꯧꯔꯦ ꯍꯦꯜꯂꯣ ꯗꯤꯄꯥ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯨ ꯁꯪꯗꯦꯀꯣ ꯉꯔꯥꯡꯗꯣ ꯐꯣꯟ ꯑꯃ ꯂꯥꯛꯏꯑꯕꯀꯣ ꯃꯦꯂꯦꯔꯤꯌꯥꯅ ꯌꯨꯝꯒ ꯄꯥꯟꯗꯧ ꯇꯜꯂꯦ ꯅꯠꯇꯦ ꯅꯠꯇꯦ ꯋꯥ ꯄꯨꯝꯅꯃꯛ ꯅꯠꯇꯦꯀꯣ ꯑꯃꯅꯤꯈꯛ ꯂꯩꯕꯁꯤꯅ ꯗꯤꯄꯥꯅꯒ ꯄꯨꯝꯅꯃꯛꯁꯦ ꯅꯦꯅꯦꯅ ꯆꯦꯟꯊꯩꯌꯦꯕ ꯀꯟꯅ ꯀꯧꯔꯛꯏ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦꯕ ꯃꯌꯥꯝ ꯃꯤꯠꯇꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯣ ꯅꯥꯕ ꯐꯔꯕꯣ ꯃꯤꯠꯁꯦ ꯋꯥꯠꯂꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯩꯇꯩ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯏꯁꯥ ꯃꯁꯛ ꯈꯔ ꯈꯔ ꯈꯪꯉꯒ ꯃꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯅꯍꯟꯁꯦꯕꯀꯣ ꯀꯩꯅꯣ ꯀꯕꯤꯇꯥ ꯂꯥꯡꯂꯦꯟ ꯑꯩ ꯊꯣꯛꯑꯦ ꯀꯣꯏ ꯑꯣꯀꯦ ꯑꯗꯣ ꯀꯩ ꯍꯥꯏ ꯃꯧꯁꯤꯅ ꯋꯥꯈꯩ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯍꯣꯠꯅꯔꯒꯀꯣ ꯏꯃꯨꯡ ꯃꯅꯨꯡ ꯗꯤꯄꯛꯁꯦ ꯈꯪꯕꯤꯗꯕ ꯂꯩ ꯀꯅꯥ ꯅꯦꯅꯦ ꯅꯦꯅꯦ ꯃꯧ ꯑꯗꯨꯝ ꯀꯧ ꯑꯅꯤꯁꯨ ꯂꯩꯔꯦ ꯗꯤꯄꯛ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯦꯅꯦ ꯀꯟꯅ ꯀꯟꯅ ꯀꯧ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯈꯨꯟ ꯆꯠꯂꯤꯁꯦ ꯈꯨꯟ ꯆꯠꯄꯁꯤꯒꯀꯣ ꯈꯨꯟ ꯆꯠꯄꯁꯤꯒ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒꯤ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯀꯞꯅ ꯂꯦꯟꯕꯗꯣ ꯃꯅꯦꯝꯗꯨꯅ ꯃꯃꯧꯗꯨꯅ ꯀꯞꯄꯤꯗꯨ ꯑꯋꯥꯕ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯎꯏꯌꯦꯕꯀꯣ ꯑꯗꯨꯒ ꯆꯍꯤ ꯅꯧꯅ ꯑꯃꯨꯛ ꯈꯪꯅꯕꯗ ꯆꯦꯜꯂꯛꯑꯦ ꯍꯥꯏ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯤꯗꯨ ꯂꯩꯅ ꯅꯤꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯅꯅ ꯈꯔ ꯂꯩꯔꯝꯒꯅꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯌꯥꯝꯅ ꯐꯖꯗꯕ ꯃꯇꯧ ꯃꯑꯣꯡ ꯃꯌꯥꯝ ꯑꯃ ꯎꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯒꯗꯕꯗꯤ ꯃꯧ ꯑꯅꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯅꯦꯝꯕꯣꯛ ꯑꯣꯏꯕꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯃꯧ ꯑꯅꯤꯗꯣ ꯃꯤꯆꯪ ꯃꯤꯈꯥ ꯅꯥꯏꯗꯅ ꯌꯦꯡꯕꯤꯌꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤꯀꯣ ꯃꯧ ꯑꯅꯤ ꯂꯩꯕ ꯇꯥꯔꯗꯤ ꯃꯧ ꯑꯅꯤꯃꯛꯇꯣ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕꯤꯌꯨ ꯃꯤꯆꯪ ꯃꯈꯥ ꯀꯣꯃꯜꯁꯤꯡꯅ ꯅꯥꯏꯕꯤꯒꯅꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯀꯣꯃꯣꯜ ꯁꯤꯡ ꯈꯪꯗꯦ ꯀꯃꯜ ꯁꯤꯡꯅꯣ ꯀꯥꯂꯤꯅꯣꯒꯣꯔꯥ ꯗꯤꯄꯛꯅ ꯑꯩ ꯍꯣꯏ ꯆꯨꯝꯃꯤ ꯄꯄꯥꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯂꯥꯛꯄꯅꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯥꯔꯇꯤꯟ ꯁꯥꯎꯠꯇꯨꯅꯤ ꯑꯣ ꯃꯥꯔꯇꯤꯟ ꯁꯥꯎꯠ ꯍꯣꯏ ꯁꯝꯖꯗꯅ ꯃꯣꯏꯒꯤ ꯅꯨꯄꯤꯗꯣ ꯐꯠꯂꯗꯤ ꯏꯔꯥꯡ ꯊꯦꯡꯉꯗꯤ ꯑꯃꯨꯛ ꯊꯤꯡꯊꯧꯗꯅ ꯅꯨꯄꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯗꯨꯅꯤ ꯑꯗꯨ ꯀꯣꯃꯜꯁꯤꯡꯅ ꯃꯁꯥꯒꯤ ꯍꯣꯖꯥꯏ ꯑꯗꯨꯅꯤ ꯍꯣꯖꯥꯏ ꯀꯥꯂꯦꯅꯣꯒꯣꯔꯒꯤꯅꯦ ꯅꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯕꯥꯇꯣꯟ ꯂꯥꯛꯏꯅꯦ ꯃꯣꯏꯗ ꯎꯝ ꯑꯩꯈꯣꯏꯔꯣ ꯅꯣꯏꯅ ꯊꯣꯡꯉꯤꯗꯣ ꯃꯣꯔꯣꯛ ꯄꯤꯔꯛꯏꯗꯣ ꯑꯩꯅꯅꯤ ꯈꯪꯉꯨ ꯑꯗꯨꯅꯤꯅ ꯋꯥꯔꯤꯁꯦ ꯁꯨꯝ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯛꯄꯗꯒꯤ ꯋꯥꯔꯤꯁꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯂꯥꯛꯄꯀꯣ ꯁꯥꯊꯣꯛꯑꯣ ꯋꯥꯔꯤꯁꯦ ꯁꯨꯝ ꯂꯥꯛꯄ ꯑꯗꯨꯅ ꯗꯤꯄꯛꯅ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯑꯒꯦ ꯊꯧꯗꯣꯛ ꯍꯥꯏꯕꯨ ꯃꯧ ꯆꯦꯟꯈꯔꯦ ꯃꯆꯥ ꯂꯪꯁꯦꯝꯃꯒ ꯃꯧ ꯆꯦꯟꯈꯔꯦ ꯑꯗꯨꯒꯤ ꯐꯣꯟ ꯂꯥꯛꯏ ꯑꯗꯨ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯨꯗꯣꯏꯗꯣ ꯑꯗꯨꯝꯕꯩ ꯊꯕꯛꯇꯣ ꯆꯪꯁꯤꯟꯕꯗꯣ ꯇꯜꯂꯦꯕ ꯑꯗꯨꯅ ꯂꯥꯏꯐꯇ ꯗꯥꯏꯔꯦꯛ ꯊꯥꯗꯣꯛꯄꯅꯤ ꯃꯆꯥ ꯂꯦꯡꯁꯦꯝꯃꯒ ꯃꯥꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯥꯏ ꯅꯤꯄꯥ ꯃꯌꯨꯝꯗ ꯐꯠꯂꯝꯗꯕ ꯇꯥꯔꯗꯤ ꯃꯄꯥꯝꯗ ꯂꯥꯛꯑꯣꯕ ꯑꯇꯣꯞꯄ ꯅꯤꯄꯥꯅ ꯀꯩꯗꯧꯕꯩ ꯆꯦꯟꯗꯣꯏꯅꯣꯕ ꯑꯗꯨꯅꯤꯗ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯏꯀꯣ ꯁꯨꯃꯥꯏꯅ ꯃꯧ ꯑꯃ ꯆꯦꯟꯈꯔꯦ ꯈꯣꯠꯈꯔꯦ ꯍꯥꯏꯅ ꯑꯗꯣ ꯀꯅꯥꯅ ꯇꯧꯔꯛꯄꯅꯣ ꯆꯞ ꯆꯥꯕꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯅꯦꯅꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯧꯗꯣ ꯆꯦꯟꯈꯔꯦ ꯃꯥꯏ ꯅꯤꯄꯥ ꯃꯌꯨꯝꯗ ꯐꯠꯇꯦ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯀꯣ ꯃꯆꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯣ ꯅꯤꯄꯥ ꯃꯌꯨꯝꯗ ꯐꯠꯇꯕ ꯇꯥꯔꯦ ꯃꯥ ꯃꯄꯥꯝꯗ ꯆꯠꯂꯣꯕ ꯀꯩꯗꯧꯕꯩ ꯑꯇꯣꯞꯄ ꯅꯤꯄꯥꯒ ꯆꯦꯟꯗꯣꯏꯅꯣꯕ ꯑꯗꯨ ꯑꯣꯏꯗꯤ ꯅꯤꯄꯥ ꯃꯌꯨꯝꯗ ꯐꯠꯇꯦ ꯍꯥꯏꯒꯗ꯭ꯔꯣ ꯅꯤꯄꯥ ꯃꯌꯨꯝꯗ ꯐꯠꯇꯕ ꯇꯥꯔꯗꯤ ꯃꯥ ꯃꯄꯥꯝꯗ ꯆꯪꯉꯣꯕ ꯀꯩꯗꯧꯕꯩ ꯑꯇꯣꯞꯄ ꯅꯤꯄꯥꯒ ꯆꯦꯟꯗꯣꯔꯤꯕꯅꯣꯕ ꯑꯗ ꯃꯥꯏ ꯃꯋꯥꯗꯨꯅ ꯑꯣꯠꯀꯦꯔꯥ ꯅꯩꯒꯦꯔꯥ ꯐꯨꯒꯦꯔꯥ ꯆꯩꯒꯦꯔꯥ ꯃꯥꯏ ꯃꯋꯥꯗꯣ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯉꯝꯃꯔꯣꯏꯕ ꯀꯔꯤꯒꯤꯅꯣ ꯃꯥ ꯑꯇꯣꯞꯄ ꯅꯤꯄꯥꯒ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯃꯄꯥꯝꯗ ꯍꯜꯂꯛꯑꯝꯃꯨ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯨ ꯃꯥꯏ ꯅꯤꯄꯥꯅꯗꯨꯗꯨ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯅ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯎ ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯈꯣꯏꯁꯨ ꯂꯧꯈꯠꯄ ꯌꯥꯕ ꯏꯁꯇꯦꯞꯇꯣ ꯑꯩꯈꯣꯏꯁꯨ ꯂꯧꯈꯠꯀꯅꯦꯕ ꯃꯥꯅ ꯑꯇꯣꯞꯄ ꯅꯤꯄꯥꯗ ꯆꯦꯟꯈ꯭ꯔꯒ ꯃꯥꯏ ꯅꯤꯄꯥꯗꯣ ꯑꯣꯛꯇꯕꯗꯒꯤ ꯑꯇꯣꯞꯄ ꯅꯤꯄꯥꯗ ꯆꯦꯟꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏꯕ ꯃꯍꯥꯛꯅ ꯇꯧꯔꯛꯄ ꯅꯠꯇꯦ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯣꯏꯒꯤ ꯒꯥꯔꯖꯤꯌꯟꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯉꯔꯥꯡꯁꯦ ꯑꯗꯣ ꯑꯩ ꯊꯕꯛ ꯀꯜꯂꯤ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯀꯩꯅꯣ ꯑꯗꯨꯗꯣ ꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯩꯅ ꯆꯪꯗꯕ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯇ ꯎꯔꯤꯕ ꯑꯗꯩꯗꯤ ꯊꯥꯗꯣꯛꯇꯕꯅ ꯑꯅꯝꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯆꯠꯄ ꯑꯗꯩꯗꯤ ꯑꯗꯨꯗꯤ ꯐꯠꯇꯦꯗ ꯏꯅꯦ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕ ꯑꯩꯈꯣꯏꯅ ꯆꯠꯄꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯑꯁꯤꯗꯤ ꯆꯨꯝꯃꯦ ꯑꯁꯤꯗꯤ ꯌꯥꯏꯀꯣ ꯍꯥꯏꯅ ꯈꯟꯕ ꯃꯐꯝꯗꯅꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯗꯣ ꯑꯗꯨ ꯅꯠꯇꯕ ꯃꯃꯥꯡꯒꯤꯗꯨꯗꯤ ꯃꯥꯏ ꯏꯁꯩꯁꯦ ꯂꯥꯛꯑꯅꯤ ꯁꯤ ꯀꯅꯥꯅꯣ ꯊꯥꯏꯗꯣ ꯅꯪ ꯇꯞꯍꯜꯂꯣ ꯍꯥꯏꯕꯅꯗꯣ
Dạ đây. Wow, mà na isai chang ta bra duna copyright la kadra hon thok le. Albert Laisram Thai. Hello Albert. Aduna ne angang ngangan luro ine. ha Ngangan luro ine arambai ngangan luro ai. yani da Si abadi nupi duna ngausina begini. hoi adu hai de kai hai de no. Laisem ba oinamna. Ado khoi gi hairok ta gi arambai gi unit 5 ki akhoi athowa ma lei ta bado yamna nuai te ko. Mapu gi manak ta ingna chingna leiba oi de sanu. Yo ko tara. Ako'y mo talam. Se ado lai ta do. Hello. Ju thalo. Baza cái lại chị dukan manung cái lại nè bà con lại chị mami ba nuai tiap aduna jare mathalo aduna ne ko hai ga debadi masak phajare aina nupi ekta tap 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 nei masak phajare ni pa ekta tap 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 khangna baga chen ba se yamna phate ko aduna mawa ma oiragadi kai kari thabak tawgani aduana khangoi sa ge career semjalo nupi khangde nipa khangde adoi di nipa na so nupi respect ro kai nupi na so nipa respect ro kani Kamay na si no ine arambai do. kaw lang isina mo aduga ichiraw mayam Ngau phi có thể hay nhỉ? Cái gì công dân gì? Nga gì? Chúng bây giờ cái bán cho là bây giờ đây là nó mấy cái đuôi gì? Đuôi đi cái tập cái mang thì bán đâu? duni me tai nupi na cho thabak tawraga mayang ni bada lei kare kai na kya ba Yang lo ni. Majum yo mo to ke samsunda. Ini ko bicara tu, abi macam apa macam itu. Abi macam itu lah Bengali lah saja. adu pamu ya ba du mai do yam Macam lah, sikit sama ada, ada tu benda Punjabi ada itu. Adu nak kau cakap dua orang mesti juga. Ingat tak? Lejai minum kita macam itu doktor dua, doktor kalau salah dah. Kamu lah, nang mayang nang kami Korea nang mengajar orang ni. Tak ada. Udah kurang jadi ya. kano ge binod masan pi do Udah kurang jadi ya. oh ipu da khuram jari ana mana khuramai angang amana Tari ni. Sini. Lorek kau mesti tak kau ingat lagi. Lain nak ulirai, kau nak ulirai. Ini nak ulirai kan dia. Lo kena ini ni. Jadi dong ingat lagi. Dia dong ingat lagi. Kan lah. Angam bawa jenis bawa channel dah. Semua dia masuk pada channel dah. Ikan macam tak tahu ni. Karena anak kes tu, karena anak Jadi ayah tu. terus sumang tien tai ni hai ni. Ngaji bundu tu, ngaji Jantung terus lupa mayun dah. Jadi bangsa je pamalan Ni hai ni. ni mah pamalan. Aduh ni bang. Blend na. hoi da mama na hai ba zum pen da bagi sum ama sum hai ba ni ko wara bu Pilih hai tu ni mau yang tu ini. Cumi-cumi. Ni pa mayun tai ni. chumi ko yam chumba wari ni du do adu ni da si ko Albert na mau hana po. Aduh lah. chumi albert nungai ri bo albert koi re ko ai su video sem ba ngam dia ba isu ko ado so thabak ju khara kan ba video su matam chana sem ba su ngam da ba adu ni hujik tau ise ai hujik sum ngatang live ngatang tharang ba channel singa wari sana ga na ko ado hujiki khoi Thata. ha 40 minutes dah boleh. live ngak tharam mi siga khoi nungai ba nungai ta ba sum mai magi mot sum aina live thara pa se ma ma sum nungai ta bai wari khara phangdo rak pani asiga mayam kainoi na losan bi kan ko kana komba am da sum personal oina khanbi ganu hojik taunari ba ma to mong siga pen da badi phangdo pani ko mai tei nupi ina matik sana officer ama oiraga atopa community ama da yum pan bai do yamna nungai ti adugi wari ni ko aduga isagi maitai isana maitai isabu chakhan na bohna da di kana ro hona do ni ko adu gi wai ni da
ꯑꯗꯨꯒ ꯃꯧ ꯃꯆꯥꯁꯤꯡꯗꯁꯨ ꯍꯥꯏꯒꯗꯕꯗꯤ ꯑꯗꯨꯒ ꯅꯤꯄꯥ ꯃꯆꯥ ꯄꯤꯛꯅ ꯅꯨꯄꯤ ꯊꯤꯕ ꯀꯥꯡꯕꯨꯗꯁꯨ ꯍꯥꯏꯒꯗꯕꯗꯤ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯟꯅ ꯈꯟꯕꯀꯣ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯑꯩꯁꯦ ꯌꯥꯝ ꯃꯦꯆꯣꯔ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯍꯣꯏ ꯍꯣꯏ ꯃꯥꯔꯇꯤꯟ ꯁꯥꯎꯠ ꯈꯪꯖꯔꯦ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯍꯥꯏꯔꯒꯗꯤ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯅ ꯑꯩꯁꯦ ꯌꯥꯝ ꯆꯥꯎꯔ ꯃꯥꯜꯂꯦ ꯃꯦꯆꯣꯔ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨꯀꯣ ꯌꯥꯝ ꯄꯤꯛꯏꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯑꯗꯨꯅ ꯌꯨꯝ ꯄꯥꯜꯂꯛꯄꯒꯤ ꯃꯇꯨꯡꯗ ꯐꯦꯃꯤꯂꯤ ꯆꯥꯎꯈꯠꯂꯛꯀꯅꯤ ꯑꯉꯥꯡ ꯌꯥꯎꯔꯛꯀꯅꯤ ꯑꯉꯥꯡꯗꯨꯕꯨ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯛꯀꯅꯤ ꯑꯉꯥꯡꯗꯨꯃ ꯆꯥꯎꯅꯕ ꯁꯦꯝꯉꯛꯄꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯅꯪꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤꯕ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯕు ꯁꯦꯝꯕꯤꯔꯛꯄꯅꯤꯀோ ꯑꯗꯨꯅ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯅ ꯑꯩꯁꯦ ꯌꯥꯝꯅ ꯃꯦꯆꯣꯔ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯔꯝꯍꯥꯏꯅ ꯁꯦꯝꯒꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯧ ꯃꯆꯥ ꯀꯌా ꯑꯃꯅꯀꯣ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯇꯧꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯌꯦꯁ ꯃꯩꯇꯩꯅꯤ ꯃꯩꯇꯩꯔꯣꯟ ꯉꯥꯡꯉꯧ ꯃꯩꯇꯩꯔꯣꯟ ꯍꯩꯇ꯭ꯔꯒꯗꯤ ꯆꯪꯉꯛꯀꯅꯨ ꯀꯨꯀꯤ ꯑꯃ ꯂꯥꯛꯑꯒꯦ ꯅꯦꯅꯦ ꯍꯥꯏꯗꯤ ꯃꯩꯇꯩꯔꯣꯟ ꯍꯩꯇ꯭ꯔꯗꯤ ꯆꯪꯉꯛꯀꯅꯨ ꯊꯥꯒꯠꯁꯟ ꯃꯩꯇꯩꯔꯣꯟ ꯉꯥꯡꯉꯧ ꯃꯩꯇꯩꯔꯣꯟ ꯃꯤꯑꯣꯏꯕ ꯍꯥꯏꯗꯀꯣ ꯃꯩꯇꯩ ꯑꯩꯈꯣꯏꯁꯤꯗꯤ ꯇꯝꯖꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤꯀꯣ ꯃꯩꯇꯩ ꯍꯥꯏꯕ ꯃꯩꯇꯩꯁꯤꯃꯨꯛ ꯐꯖꯕ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯕꯗꯨꯅ ꯄꯣꯛꯄꯒꯤ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯗꯒꯤ ꯁꯤꯕ ꯃꯇꯝꯗꯁꯨ ꯂꯨꯍꯣꯡꯉꯛꯄ ꯃꯇꯝꯗꯁꯨ ꯌꯨꯝ ꯁꯪ ꯀꯥꯕ ꯃꯇꯝꯗꯁꯨ ꯃꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯩꯇꯩꯒꯤꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯇꯝꯖꯅꯤꯡꯉꯥꯏ ꯉꯥꯛꯇ ꯑꯣꯏꯗ꯭ꯔꯣ ꯃꯩꯇꯩꯗꯤ ꯁꯤꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯐꯖꯅ ꯄꯔꯤꯡ ꯆꯨꯝꯅ ꯇꯧꯔꯒ ꯃꯩꯇꯩ ꯁꯤꯕ ꯃꯇꯝꯗ ꯀꯔꯝꯍꯥꯏꯅ ꯄꯨꯊꯩ ꯀꯔꯝꯍꯥꯏꯅ ꯄꯣꯠꯂꯣꯏꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯦ ꯈꯪꯉꯝꯒꯅꯦꯕꯀꯣ ꯑꯗꯨ ꯂꯥꯟꯅ ꯊꯧꯔꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯔꯝꯍꯥꯏꯅ ꯇꯧꯋꯤ ꯃꯩꯇꯩ ꯍꯥꯏꯕꯁꯦ ꯐꯖꯗ꯭ꯔꯣ ꯏꯁꯥꯒꯤ ꯏꯖꯥꯇꯤ ꯏꯁꯥꯒꯤ ꯏꯐꯨꯔꯨꯞꯇꯒꯤ ꯑꯍꯦꯟꯕ ꯀꯔꯤ ꯂꯩꯔꯤꯒꯦ ꯑꯗꯨꯅ ꯕꯤꯁꯅꯤꯒ 13 ꯂꯩ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯇꯣꯞꯄꯗ ꯌꯨꯝ ꯄꯥꯟꯕꯤꯒꯅꯨ ꯑꯗꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅꯁꯨ ꯌꯨꯝ ꯄꯥꯜꯂꯛꯑꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯔꯝꯍꯥꯏꯅ ꯌꯨꯝ ꯁꯦꯝꯒꯅꯤ ꯑꯗꯨ ꯈꯟꯕꯤꯌꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤꯕ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤꯕ ꯑꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯨꯃꯛꯅꯤ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯆꯪꯉꯛꯏꯕ ꯃꯧꯗꯨꯒꯁꯨ ꯃꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯌꯨ ꯏꯃꯨꯡꯗꯨꯒ ꯂꯩꯔꯝꯃꯤꯕ ꯃꯥꯒꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯗꯨꯅ ꯃꯆꯥꯅꯤꯄꯥ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯅ ꯍꯔꯥꯎꯗꯧꯔ ꯃꯧ ꯑꯃ ꯂꯥꯛꯇꯣꯔꯦ ꯍꯥꯏꯅ ꯍꯔꯥꯎꯔꯤꯕꯅꯤꯁꯦ ꯃꯧ ꯄꯨꯔꯛꯇꯣꯔꯦ ꯃꯧ ꯂꯥꯛꯇꯣꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯕ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯈꯟꯕꯤꯌꯨ ꯑꯗꯨꯅꯤ ꯍꯥꯏꯖꯒꯗꯣ ꯑꯗꯨꯒ ꯅꯤꯄꯥꯁꯨ ꯃꯧ ꯊꯤꯔꯛꯑꯀꯥꯟꯗ ꯀꯣ ꯅꯨꯄꯤ ꯃꯋꯥ ꯂꯧꯗꯦ ꯅꯨꯄꯤꯅ ꯑꯗꯨ ꯑꯗꯥ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨ ꯕꯦꯟꯖꯥꯃꯤꯟ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯅꯣꯛꯁꯜꯂꯛꯏꯁꯦ ꯕꯦꯟꯖꯥꯃꯤꯟ ꯑꯣꯏꯔꯝꯒꯅꯤ ꯕꯦꯟꯖꯥꯃꯤꯟ ꯍꯥꯏ ꯅꯣꯛꯂꯛꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯒꯗꯕꯗꯤꯀꯣ ꯅꯤꯄꯥꯗꯨꯅꯁꯨ ꯅꯨꯄꯤꯗꯣ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯨꯡꯗꯗꯤ ꯅꯤꯄꯥꯒꯤꯁꯨ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝ ꯑꯃ ꯍꯦꯟꯒꯠꯂꯛꯏꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯩꯅ ꯈꯪꯕꯅꯦ ꯑꯩ ꯇꯥꯛꯄ ꯅꯠꯇꯦꯀꯣ ꯇꯥꯛꯏ ꯀꯥꯏꯅ ꯑꯃꯨꯛ ꯈꯟꯒꯅꯨ ꯇꯥꯛꯏ ꯀꯥꯏꯅ ꯈꯟꯒꯅꯨ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯋꯥꯔꯤ ꯑꯃ ꯂꯩꯀꯥꯏꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯂꯩꯀꯥꯏꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯅ ꯈꯟꯕꯁꯨ ꯌꯥꯝꯅ ꯂꯩꯀꯣ ꯂꯩꯀꯥꯏꯁꯨ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯂꯩ ꯂꯩꯀꯥꯏꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯀꯔꯝꯕꯅ ꯍꯦꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯟꯕꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯈꯠꯅ ꯆꯩꯅꯗꯅ ꯂꯩꯕ ꯂꯩꯀꯥꯏꯗꯤ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯒꯦꯁꯅꯨ ꯈꯟꯅꯤꯡꯕ ꯈꯟꯖꯒꯦꯁꯅꯨ ꯂꯩꯀꯥꯏꯗꯤ ꯂꯩꯀꯥꯏꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯇꯝꯁꯨ ꯂꯩ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯌꯥꯅꯕ ꯆꯠꯄꯒꯤꯁꯨ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯈꯣই ꯂꯩꯀꯥꯏꯗ ꯁꯃꯥꯖꯇ ꯆꯠꯅꯕ ꯌꯥꯗꯕ ꯊꯕꯛ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯗꯦꯕꯀꯣ ꯂꯩꯀꯥꯏ ꯌꯥꯅꯕꯁꯨ ꯆꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯍꯥꯟꯅ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯍꯥꯟꯅ ꯌꯦꯡꯒꯗꯕꯅꯤ ꯂꯩꯀꯥꯏ ꯀꯣꯟꯅ ꯌꯦꯡꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯗꯨꯒ ꯃꯌꯥꯝꯕ ꯃꯕꯨꯡꯗ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯦ ꯀꯣ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯦ ꯑꯗꯩꯗꯤ ꯃꯕꯨꯡꯗꯨꯅꯁꯨ ꯏꯃꯨꯡꯗꯨꯒ ꯂꯩꯔꯝꯃꯤꯕ ꯃꯇꯝꯗ ꯃꯕꯨꯡꯗꯨꯅ ꯀꯔꯝꯍꯥꯏꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨ ꯂꯣꯏ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯒ ꯉꯁꯤ ꯑꯩ ꯆꯥꯎꯔꯛꯑꯦ ꯑꯩ ꯁꯦꯟ ꯈꯔ ꯄꯥꯏꯔꯦꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯃꯉꯛ ꯏꯍꯥꯏ ꯍꯥꯏꯒꯠꯄ ꯑꯗꯨꯒꯨꯝꯕ ꯃꯅꯥꯎꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯣ ꯃꯅꯥꯎꯗꯨꯅ ꯈꯪꯗ꯭ꯔꯁꯨ ꯆꯪꯉꯛꯏꯕ ꯃꯧꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯅꯥꯎꯗꯨꯒ ꯍꯦꯟꯅ ꯏꯟꯁꯤꯟꯕ ꯊꯤꯟꯖꯤꯟꯕ ꯑꯗꯨꯃꯥꯏꯅꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯕꯨ ꯁꯂꯥꯝ ꯍꯥꯏ ꯃꯕꯨꯡꯗꯨꯅꯁꯨ ꯈꯟꯕꯤꯌꯨ ꯃꯅꯥꯎꯗꯨꯅꯁꯨ ꯈꯟꯕꯤꯌꯨ ꯑꯗꯨ ꯍꯥꯏꯖꯒꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯈꯪꯗꯦꯗ ꯑꯩ ꯇꯥꯛꯄ ꯅꯠꯇꯦ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ
ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯈꯔ ꯁꯥꯁꯤꯔꯣ ꯌꯨꯇꯨꯕꯁꯤꯒ ꯑꯩꯅꯅꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯦ ꯀꯨꯏꯕꯗꯒꯤꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯈꯔ ꯋꯥꯡꯈꯠꯂꯝꯃꯗꯤ ꯅꯦꯝꯊꯔꯛꯑꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯀꯣꯏꯕ ꯚꯤꯗꯤꯑꯣꯁꯨ ꯍꯧꯖꯤꯛ ꯊꯥꯒꯠꯅꯤꯡꯗ꯭ꯔꯦꯗꯣ ꯇꯟꯊꯈꯔꯦ ꯑꯗꯨꯝꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯤꯡꯗꯦ ꯀꯟꯇꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯩꯇꯩ ꯖꯥꯇꯤꯒꯤ ꯑꯗꯨꯝꯕꯩ ꯀꯟꯇꯦꯟ ꯅꯠꯇꯗꯤ ꯊꯥꯒꯠꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯅꯠꯇꯗꯤ ꯕ꯭ꯂꯣꯛ ꯁꯦꯝꯃꯒ ꯁꯨꯝ ꯊꯥꯒꯠꯂꯛꯄꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯒꯤ Jesu ꯀꯣꯏꯕꯒꯤ Entertainment, hello Sonia. ꯍꯦꯜꯂꯣ ꯑꯗꯨꯃꯩꯁꯨ ꯃꯌꯥꯝ ꯊꯥꯒꯠꯄ ꯌꯥꯏ ꯑꯗꯨꯃꯩꯗꯨ ꯊꯥꯒꯠꯅꯤꯡꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯃꯤꯅ ꯐꯦꯁꯕꯨꯛ ꯌꯨꯇꯨꯕꯇ ꯄꯩꯁꯥ ꯄꯥꯝꯕꯒ ꯃꯌꯥꯝ ꯍꯥꯏꯅꯩꯀꯣ ꯃꯤꯅ Jesu Entertainment, where are you from? I am from Assam, Hojai. I am from India, Assam, Hojai. ꯅꯣꯏꯗꯤ ꯀꯩꯅꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯕ꯭ꯂꯣꯛꯁꯨ ꯁꯦꯝꯃ ꯈꯣꯠꯂ ꯊꯥꯒꯠꯄꯁꯨ ꯌꯥꯏ ꯑꯗꯣ ꯁꯨꯝ ꯊꯥꯒꯠꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕꯩꯗꯣ ꯑꯗꯨꯝ Jamil ꯇꯜꯂꯦꯕꯀꯣ Indian, hi. ꯍꯦꯜꯂꯣ ꯑꯗꯨꯒꯤꯅꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯕꯁꯦꯀꯣ ꯑꯗꯨꯒ ꯁꯨꯝ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯇꯞ ꯇꯞꯅ ꯊꯥꯒꯠꯅꯕꯕꯨꯗꯤ ꯍꯣꯠꯅꯒꯅꯤ ꯑꯗꯣ Amu hangene Jesu sena, where are you from? why my dear brother what happened why are you asking I am from Assam by the way welcome my dear Jesu, Niparo Nipido Sibo Jesu. my dear friend Oh, Jesu Assam, nice. okay Hindi kamu yang mana ni? आप कहाँ से हो अदो सेन पामी मैम है नहीं I को am from Sikkim. सेन पाम दबा कना लेगे सेन पाम दबा कना लेगे अदो सेन पामी है ना इसागी जन मसक खांगना सेन कोई तान बदो Asarma. अदो दिन नतिया बको Asarma, ikaw nungay boy. नुंगाई दी Ako mo tala mga mga soto. Ako mo tala pero magalon. Nhà không quay cho lại Hoi mama Ako mo tala mo. Mùi nước đi rồi bà mà ra này đi. मुहिनी मजान के दोगा Đây nè. Mas sandil na gagi. 푸고 됨 Sandil na gagi. Sandil. Cây lấy chất gì? Hoi hoi Nang dia khui bulai bang naman, nang cây nang matik jam lah. Nang kau percaya jauh nang bisi ta lah kita rồi. Hả? Khui macam tu tu nak cuma wan ni nak tahu nak pada belakang ni lah. hoi hoi ichinaw mem Sini ni. loire hujik se ko loire Pinoy chang. Ano ba sa inyo lang? Hindi ay pa mali mamo or sa mga ay pa mali mamo or. ꯍꯣꯏ ꯍꯣꯏ ꯑꯣꯏꯔꯁꯅꯨ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯆꯥꯟꯗꯦꯜꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯏꯕꯨꯡꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯇꯥꯅ ꯊꯥꯒꯠꯆꯔꯤ Nagani nagay mo. ꯅꯥꯒꯥ ꯏꯕꯨꯡꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯇꯥꯅ ꯊꯥꯒꯠꯆꯔꯤ Ningthojam Vikram, hi. ꯍꯦꯜꯂꯣ ꯅꯤꯡꯊꯧꯖꯝ ꯕꯤꯀ꯭ꯔꯝ ꯑꯗꯣ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯕꯗꯀꯣ ꯅꯨꯄꯤ ꯃꯆꯥ ꯈꯪꯗꯦ ꯅꯨꯄꯥ ꯃꯆꯥ ꯈꯪꯗꯦ ꯏꯁꯥꯅ ꯍꯧꯖꯤꯛ ꯄꯤꯛꯏꯉꯩꯗꯤꯀꯣ ꯆꯍꯤ 16 15 16 ꯑꯗꯨꯒꯩꯗꯤ 21 ꯑꯗꯨꯋꯥꯏꯐꯥꯎ 21 22 ꯑꯗꯨꯋꯥꯏꯐꯥꯎ ꯀꯣ ꯋꯥꯈꯜꯁꯦ ꯈꯔ ꯋꯥꯈꯜ ꯐꯥꯗꯕ ꯉꯝꯗꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯦ ꯐ꯭ꯔꯦꯟ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯩꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯣꯏꯗꯣꯔꯤꯕꯗꯨꯒꯤ ꯋꯥꯔꯤꯗꯣ ꯐꯖꯅ ꯂꯤꯕꯤꯌꯨ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯌꯥꯗꯕ ꯃꯐꯝꯗꯗꯤ ꯆꯠꯄꯤꯒꯅꯨ ꯌꯥꯗꯕ ꯃꯐꯝ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯂꯥꯏꯔꯩ ꯍꯥꯏꯅ ꯌꯥꯗꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯗꯤ ꯂꯥꯏꯕꯛꯀꯤ ꯋꯥꯔꯤꯅꯤ
suba nomabu kallagadi asum mapuna thaujanbirakaniko adugi wai nataba kaya ama leina suggest lobam tanabam aduna aigi ima aigi ipa duga adum bai wari leiba taragadi sigi nupi sina sini sigi nipa sina sini wai do loina share to view cheluroga khaina ba adoidi chenbegi matungda nupi lerame haiba gumba adugumba kaya ama hojik issue je yamna thoi ko aduduna aina hojik mutto judu bai wari ni aduna tabado nuai Kim tar change ba aina kui miti ai. aina ban tausan bani ko tarun du Thabu ai ba ba. daidi Kuki minai ai ba. ihe Ai ba. Kamen ti dro ichino me miti ichino me. adui wari ni ko ado hojik se wakhan je khara khara khandaminasi akhoi se karmaina phajana ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅꯦ ꯍꯥꯏꯕꯗ ꯃꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯅꯕ ꯃꯣꯏꯒꯤ ꯖꯥꯇꯤꯁꯤꯗꯤ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯐꯖꯕ ꯖꯥꯇꯤꯅꯤ ꯑꯗꯨꯃꯥꯏꯅ ꯈꯠꯅ ꯆꯩꯅꯕ ꯑꯗꯨ ꯊꯣꯛꯀꯟꯗꯦ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯗꯤ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯍꯥꯏꯅ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯅꯁꯨ ꯂꯩ ꯏꯃꯥ ꯃꯌꯥꯝ ꯑꯃꯁꯨ ꯊꯧꯅꯥ ꯐꯕ ꯐꯕ ꯏꯃꯥ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯊꯧꯅꯥ ꯅꯨꯄꯤ ꯏꯃꯥ ꯃꯌꯥꯝꯗꯨꯒꯤ ꯊꯧꯅꯥꯗꯣ ꯑꯩꯈꯣই ꯂꯧꯁꯦꯕꯀꯣ ꯑꯗꯨꯒ ꯑꯊꯧꯕ ꯃꯌꯥꯝ ꯑꯃꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯔꯒ ꯏꯔꯝꯗꯝ ꯀꯟꯕꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯊꯧꯅꯥꯗꯣ ꯅꯤꯄꯥ ꯀꯥꯡꯂꯣꯟꯗꯨꯅꯁꯨ ꯂꯧꯁꯦꯕꯀꯣ Chandelgi nabung ano ko sa ina labo dai ko gi state su kay ingkap pa state production from Chandelgi nabung ꯍꯣꯏ ꯆꯥꯟꯗꯦꯜꯗꯒꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯨ ꯑꯌꯥꯡꯕ ꯑꯊꯨꯕ ꯃꯇꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯁꯅꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯁꯤ ꯍꯥꯏꯖꯒꯦ ꯑꯗꯩꯗꯤ ꯀꯅꯥ ꯀꯅꯥ ꯀꯔꯤ ꯀꯃꯦꯟ ꯇꯧꯕ ꯀꯃꯦꯟ ꯈꯔ ꯄꯥꯔꯒꯦ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔꯒ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯔꯣꯏꯒꯦꯀꯣ ꯑꯗꯣ ꯃꯊꯪ ꯈꯔ ꯂꯩꯔꯒ ꯁꯨꯝ ꯚꯤꯗꯤꯑꯣ ꯊꯥꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯒ ꯑꯩꯅ ꯑꯇꯝꯅꯅ ꯃꯧ ꯑꯃꯗ ꯄꯜꯂꯒ ꯉꯥꯡꯕ ꯅꯠꯇꯦ ꯑꯇꯝꯅꯅ ꯃꯅꯦꯝꯕꯣꯛ ꯑꯃꯗ ꯄꯜꯂꯒ ꯉꯥꯡꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯅꯦꯝꯕꯣꯛ ꯑꯣꯏꯕꯤꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕꯗꯨꯁꯨ ꯑꯗꯩ ꯃꯧ ꯑꯣꯏꯕꯗꯁꯨ ꯃꯧ ꯑꯣꯏꯕꯤꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯗꯀꯣ mai che Jessica gi wari kari gi sadri bano ꯑꯗꯨꯅ ꯑꯁꯨꯝ ꯍꯧꯖꯤꯛꯁꯦ ꯇꯧꯅꯔꯤꯕ ꯏꯔꯥꯡꯁꯦ ꯀꯔꯤꯅꯣ ꯃꯌꯥꯝꯁꯨ ꯂꯣꯏ ꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯧ ꯅꯨꯄꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯁꯤꯔꯒ ꯂꯩꯔꯝꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯣꯛꯑꯦ ꯑꯗꯨꯗꯨꯒꯤ ꯋꯥꯔꯤꯗꯤ ꯑꯩꯁꯦ ꯄꯨꯁꯜꯂꯒ ꯍꯥꯏꯖꯕ ꯅꯠꯆꯗꯦꯀꯣ ꯑꯗꯨꯒꯤ ꯆꯞ ꯆꯥꯅ ꯂꯪꯂꯥ ꯂꯪꯖꯤꯡꯗꯣ ꯈꯪꯗꯕꯅꯤꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯀꯩꯁꯨꯝ ꯀꯃꯦꯟꯁꯨ ꯊꯝꯖꯗꯦ ꯊꯝꯕꯁꯨ ꯉꯝꯖꯔꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟ ꯃꯧ ꯑꯃ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯗꯒꯤ ꯂꯥꯏꯐꯁꯦ ꯁꯤꯌꯥꯔ ꯇꯧꯒꯦ ꯍꯥꯏꯅ ꯁꯤꯌꯥꯔ ꯇꯧꯔꯛꯄꯅꯦꯕꯀꯣ ꯂꯥꯏꯐꯇ ꯃꯧꯗꯣ ꯆꯦꯜꯂꯦꯅ ꯍꯥꯏ ꯑꯗꯨꯅ ꯆꯦꯜꯂꯤꯗꯨꯅ Thomas ꯃꯆꯥ ꯂꯪꯖꯦꯝꯃꯒ thank you ꯆꯦꯜꯂꯤꯅꯤ Richard good night and like that ꯊꯦꯡꯛ ꯌꯨ ꯑꯗꯣ ꯃꯆꯥ ꯂꯪꯖꯦꯝꯃꯒ ꯆꯦꯟꯈꯤꯕꯗꯣ ꯑꯩꯅ ꯁꯥꯎꯅꯤꯡꯕꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯒꯥꯔꯖꯤꯌꯟꯗꯩ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯐꯦꯃꯤꯂꯤ ꯃꯅꯨꯡꯗꯒꯤ ꯃꯣꯏꯅ ꯍꯥꯏꯔꯤꯒꯦ ꯅꯤꯄꯥꯗꯣ ꯑꯩꯅ ꯍꯥꯏ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯗꯣ Nausa ꯍꯪꯕꯗ ise kari lamgino ꯑꯩ ꯑꯁꯥꯝꯗꯒꯤꯅꯤ ꯁꯣꯝ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯏꯅꯥꯎꯗꯤ ꯑꯩ ꯍꯧꯖꯤꯛ ꯕꯖꯥꯔꯗ ꯂꯩꯕꯅꯤ ꯃꯤ ꯉꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯕꯖꯥꯔ ꯃꯅꯨꯡꯗꯅꯦꯕꯀꯣ ꯗꯨꯀꯥꯟ ꯑꯩ ꯁꯣꯝꯗ ꯆꯪꯉꯛꯄ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯅꯤ ꯃꯅꯨꯡꯗ ꯂꯩꯁꯦꯀꯣ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯒꯂꯤꯗꯅꯤ ꯑꯩꯈꯣꯏꯅ ꯐꯝꯃꯤꯁꯦ ꯁꯣꯝꯗ ꯕꯖꯥꯔꯣꯝꯗ ꯆꯪꯉꯒꯦꯀꯣ ꯕꯖꯥꯔꯣꯝꯗ ꯆꯪꯉꯒꯦ pungam bharat jangki miri manga taw tang ꯕꯖꯥꯔꯣꯝꯗ ꯆꯪꯉꯦ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯁꯨꯝ ꯕꯖꯥꯔꯣꯝꯗ ꯆꯪꯁꯤ so miri rakta nuai ꯅꯨꯡꯉꯥꯏ bra ide muthlage ꯀꯩꯒꯤ ꯃꯨꯊꯠꯇꯣꯏꯅꯣ ꯂꯥꯏꯠꯁꯦ ꯃꯨꯊꯠꯂꯝꯃꯣ ꯑꯝꯇ ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯂꯥꯏꯠꯅꯤ Nang ꯁꯤꯗꯤ muthala magera? ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯂꯥꯏꯠꯅꯤ ꯃꯨꯊꯠꯂꯣ ꯂꯥꯏꯠꯁꯦ ꯃꯨꯊꯠꯂꯣ ꯀꯥꯎꯅꯤ Medam gi farabo. ꯐꯠꯇꯔꯤꯗ ꯐꯠꯇꯤꯔꯤꯗ ꯈꯔ ꯈꯔ ꯐꯔꯦ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯃꯨꯊꯠꯂꯣ ꯂꯥꯏꯠ ꯃꯨꯊꯠꯂꯣ ꯑꯩ ꯁꯣꯝ ꯅꯥꯀꯟ ꯆꯠꯀꯦ ꯕꯖꯥꯔ ꯃꯅꯨꯡꯗ ꯃꯨꯊꯠꯂꯣ ꯑꯅꯤꯃꯛ ꯃꯨꯊꯠꯂꯣ ꯑꯗꯨ ꯅꯠꯇꯦ ꯑꯗꯨ ꯃꯤꯒꯤꯅꯤ ꯕꯖꯥꯔ ꯂꯣꯏꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯉꯁꯤ ꯁꯟꯗꯦꯅꯤꯅ ꯕꯖꯥꯔꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯗꯦ ꯁꯨꯖꯣꯏꯗ
বালনি বাজাৰ কেমনে হৈছে একদম ফাটাফাটি দালি ভাত খালেই হ'ল দালিটো মামাই দি আছে মামা দিলে কি মামা দি আছে 1 কেজি অ যাবনে 1 কেজি কি কৈছে 1 কেজি দালি দিলে 1 পাও যাব এইটোতো আপুনি ক'ব লাগে এইটোতো আপুনিতো মামাৰ মানুহ হা গোটেই যিমান অসমৰ মানুহ আছে 99.5% কি মামাৰ পকেটত আছে কি আছে জেবত জেবত আছে এইটো ভিডিঅ' বনালে হয়তো লাইভ হৈ গ'লে তো ভিডিঅ' কেনেকৈ ল'ম তাপস গো বালনি ওটা কি সন্ন্যাসী হয়ে গেছে ও টুপি লগাইছে আমি ভাবছি তুমি সন্ন্যাসী হয়ে গেছে নাকি না না পুরো ভালো মানুষ ভালো মানুষ ভদ্র মানুষ लाइव में बोलो रुको रुको वीडियो में हम वीडियो लेकर लाइव खत्म हो हाँ कमला करो कमला कमला क्या नो अलीदा ने lupa putra lupa kuntra sina kana no sina karan lo karan wa karan क्या खबर है तो गया बेटा लाइव चल रहा है राम राम हम मुस्लिम लाइव चल रहा है देख उधर लाइव चल रहा है ना भाई हमको फंसा देगा भाई हम हिंदू है क्लियर बोल यहाँ आके आके बोल जय श्री राम हाँ वंदे मातरम वंदे मातरम हाँ भारत माता की जय बोलो लाइव चलता से जय श्री राम को देख तुम जय मुसलमान श्री राम लाइव श्री जंखाई रंगे हां हम सब भाई भाई मेरे को फंसा देगा हिंदू मुस्लिम भाई भाई बोल बाय बाय हाय हाय लव यू करण तो गई हो कैनो सिना कैनो ठीक हो रही ने खंबा thế cây nó mình effect này nắm thèn mà khang đi ne ok không thế cây cái gì này cái ngang một बाय देओ दुकान लोशन बा संगीता फसा थोड़ी संगीता थोड़ी संगीता लाइव नहीं है जोंखो की मुझे कहीं थांग सेไม่ได้ฮันบีชื่อไม่ได้ฮันบีไอ้เจซีนี่ก็ไม่ได้อ่างทับซุกโอ้ยเจนจงคุยง่ายไกลทางตัวนั้นมาทางใหญ่Murok masih nggak sih? Ubra. Hawai maru, razma maru, kilo dah cama. Sini nih, kumbra mana menungsi pada torbot tu ni si torbot mana menungsi bi torbot tu si sini ko. Torbot mana menungsi bi tu. Sini padigom ni. Sini haribob yang gitu. Sini haribob. So ini memgi soibum ni sih. Si uri, oh ada uri tu pura-pura kau ini. Ada uri leh orang mana ni? Ini hanggam. Hanggam sih mapun dah lupa, mapun ohum dah lupa kun ni. Hanggam sih huang mana lor. Kau jadi pose esum huang mana ni? Project gì đấy mà tăng lại cái lối sân lagi thôi xin mang riêng kì hả cuma aja lagi dulu kì kau sakit dua lah Foto video itu mana tahu? Foto video itu mana tahu? क्या फार है मिनट से Fine foto video itu mana? कनो 19 मिनट लो थोड़ी से Kita nang mesalah ni na. Kena 20 minit tu boleh juga. ना कौन से नहीं Kau kalau kau dia lain. Ni 29 ka. Haji kita ni tu. Haji kita ni cali. कनो एक घंटा फार में कमाई देने से ना Masuk lo. Nang kai kai tinggal lo itu.